Mayambu ahan bamaktada Manipur Horror Story Maikadagi Mayambu Amuka na punemjari ngasi soy khona puduna laksari tabada yamna tu sunglaba warima bhapna saduna ijaba warima mayamda khudol tamjake haidana wariya sigi maming hiyang athoba oikiba wariya si hingliba natraga laikhidraba kanagumba amataga mari lenana ijaba warina sadi bhapna saduna ijaba warima kakni aduga mayamda karigumba wafam amataga hairamge aikugi channel asi Manipur Horror Story channel haina lairambasi mathangi thagalakpa wari dai khoina channel asigi maming asi Manipuri wari yumjau haidana olani masida hana support tobugumna mayamna sodumak leptana tobiyu phare mayam adudi wari ase hongnaba tokjaraklagi wari asigi maming hiyang athoba oikiba tomba labukta nungti khudingi mahakse khara khara chatli singkhong singya thangba sarukta nong asisu muksuk muna mangduna lai tomba na masinda sumna soli he haujing yaktangi mamangda nong asi ihang hangduna lairambani nong ase hekta pumam hekta mamduna lakli labukta kumlamba mayamsing imanaba imanabi mayamsing adusu loine hekta kanakhri ai ithanta kaktang hayore aisu matex khara kaktangsi napi penglaba matungda yumda kanaba tawragi haidana tombadusu napi ado pengli mahaksu yumda karaklage haidana yumda kaba horakli nong aduna gamam silakpaga pumam hekta mami Sandhya yasang lapa matam na goi silakli mayumdagi mahaki nupi na phone tawrakli mahaki nupi tharo na phone tawraklaba kan tomba na sumna haiki ai kare sa ising adu phajana gyan tana thongamu numit asing asidi kai kumba mai tawg tawgadaba mali singya thangba sarukta sunong asi puma mekta mamduna lai akha araw tawgadaba mali asum tawdana matai manaw anido wari watai sanari phone thamkhraba matungda tombado makhoi ki sorok taba lambi tana lakli asumna laklaba kan nong asisu khara khara thili chuba horakli mamang thangba sarukta kanagumba ama musin muna lepibado mahaksu ui ada mamang lepibasi kanano haidana tomba na yengi asumna tomba na yengba kana duda kanano khangdaba misakado mamai tapna laisilakli makhoi lekagi awang thangbada leba puspa oirami Puspa hariba nupi masasi oirambaduda tomba na sumna hai Puspa nang diduda kaidoriba karodana Puspa wa amata ngangdi tumina dumak lepi kai ngang nuni sibo kakhalo hairaga amata suta da pamali Puspa karodana asumna tomba na lawi adubu Puspa do wa so amata ngangdi masi so amata lengba dauda tumina dumak lepi tomba na wakhalda sukhanjane kari angang saptano sibu haidana sumna lairingai nakal thangba sarukta sro lauba makhol tai haidana yengthoklubada amuk lesinduna yenglapa matamda Puspa adu lairamdre mata waduda tomba ingakakle haujing yaktangda masida lairamba angang adubu akadai tana sakrabano sorok sakadaba lambi asisu khara makhidi sangli aduk thuna sapadudi oithokpa yadi kaigumba ama itaw tawraba sala haidana sumna tombana lairami asumna lairingai soro haidana satlibado karino haiba khangdabado hawdong amana yamna kanna hekta khonglai tomba sumadugi mataw aduda khamprek khangi labuk thangba maike somsida kanagi hawdong sidi mata amanida aisu yumda kitang thuna satlawrage haidana yumda khara thuna parap lakli asumna laklaba kan tomba gi mamang thangba saruk aduda hawdong amubi ma satlanduna sakhi adoga tomba da munna yenglamlaba matungda yamna kan hekta khonglami tomba sumata waduda masadu ihai hainaraktre asigi numit asida aigi sada thengnariba mayam sing asi karino onthokna tankreda hana mamang thakta thenraktriba ngakta ngasi ki thodo asina karino haiduna tombado nangsing mangsing aduna lakle khara laklaba kana duda mahaki tung thangba saruk aduda kanagumba amana inarakpagumna makhol khara tai tomba sukarino haidana phatlai thokduna ingloi adubu kanagumba mata dilairamde ngasi ki mata usi karino labukta su kanagumba mata sulaiti haidana tomba sungyak ngaksana duna lepi asumna lairingai nong adu su khakpa lauba horakle nong adugi khakpa lauba gi mai ngala duda labuki khwaidagi matol thangba saru
ꯃꯃꯩ ꯇꯥꯕ ꯂꯝꯕꯤꯗꯣ ꯃꯗꯨꯗ ꯉꯁꯥꯏ ꯄꯨꯁꯄꯥ ꯃꯥꯟꯕ ꯃꯤꯇꯝ ꯑꯃ ꯂꯦꯞꯄꯒ ꯂꯩꯍꯧꯕꯗꯣ ꯄꯨꯁꯄꯥꯗꯣ ꯑꯃꯨꯛ ꯊꯣꯛꯄ ꯍꯧꯔꯛꯂꯦ ꯄꯨꯁꯄꯥꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯁꯥꯟꯅꯩ ꯍꯪꯒꯠ ꯍꯟꯇꯥ ꯇꯣꯝꯕꯅ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯀꯤꯕ ꯐꯥꯎꯔꯛꯂꯦ ꯇꯣꯝꯕꯅ ꯃꯁꯤ ꯄꯨꯁꯄꯥꯕꯨꯗꯤ ꯄꯨꯁꯄꯥꯒꯤ ꯁꯛꯇꯝꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤꯃꯗꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯍꯪꯉꯔꯣꯏꯒꯦꯗ ꯑꯗꯨꯝ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯇꯣꯝꯕꯁꯨ ꯈꯔ ꯊꯨꯅ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯂꯥꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯂꯝꯕꯤ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗꯣ ꯅꯥꯛꯌꯦꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯁꯨ ꯎꯅ ꯍꯦꯛꯇ ꯄꯨꯡꯁꯣꯡ ꯁꯣꯡꯅ ꯍꯧꯕꯅꯤꯅ ꯄꯨꯃꯝ ꯍꯦꯛꯇ ꯃꯝꯃꯤ ꯅꯣꯡꯅꯒ ꯅꯣꯡ ꯃꯪꯁꯤꯜꯂꯛꯄꯅꯤ ꯂꯣꯏꯅ ꯍꯦꯛꯇ ꯃꯝꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯇꯣꯝꯕꯁꯨ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯂꯦ ꯅꯣꯡ ꯑꯗꯨꯁꯨ ꯈꯔ ꯃꯀꯨꯞ ꯆꯨꯔꯝꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯅ ꯆꯨꯊꯕ ꯍꯧꯔꯛꯂꯦ ꯇꯣꯝꯕꯁꯨ ꯍꯥꯊꯨ ꯃꯌꯨꯝ ꯇꯥꯅ ꯆꯦꯜꯂꯛꯂꯦ ꯇꯧꯕꯗꯕꯨ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯦꯟꯖꯔꯛꯄꯒꯤ ꯋꯥꯅꯤ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯥꯟꯅꯔꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯂꯦ ꯍꯧꯗꯣꯡ ꯃꯌꯥꯝ ꯑꯃꯅ ꯆꯤꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯏ ꯇꯣꯝꯕꯁꯨ ꯃꯗꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯁꯥꯗꯣ ꯀꯌꯥ ꯍꯩꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯦ ꯍꯥꯏꯗꯅ ꯃꯁꯥꯗꯣ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯦ ꯃꯌꯨꯝꯗ ꯈꯔ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯥꯔꯣꯅ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯌꯥꯝꯅ ꯐꯤꯡꯅ ꯂꯥꯛꯏꯕꯗꯣ ꯇꯣꯝꯕꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗꯦ ꯃꯩ ꯑꯁꯦꯡꯕꯗꯣ ꯑꯃꯨꯛꯇ ꯄꯤꯔꯛꯂꯣ ꯃꯩꯈꯦꯠꯇ ꯑꯣꯏꯔꯕꯁꯨ ꯌꯥꯏ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ ꯁꯤ ꯃꯩꯈꯦꯠꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯕ ꯇꯣꯝꯕꯗꯣ ꯃꯇꯤꯟ 3ꯂꯛ ꯌꯣꯠꯊꯩ ꯑꯉꯥꯡꯁꯤꯡꯗꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯇꯨꯝꯈ꯭ꯔꯕꯅꯤ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯈ꯭ꯔꯕ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯍꯧꯗꯣꯛꯎ ꯑꯗꯨꯒ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯉꯥꯡ ꯑꯗꯣ ꯆꯥꯛ ꯄꯤꯖꯔꯕ ꯃꯇꯨꯡꯗ ꯄꯣꯊꯥꯍꯜꯂꯨ ꯍꯣꯏ ꯑꯗꯣ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯂꯩꯔꯒꯦ ꯍꯥꯏꯕ ꯅꯨꯄꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯔꯛꯇ꯭ꯔꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯁꯤꯒꯤ ꯄꯨꯁꯄꯥꯗꯣ ꯑꯩꯅ ꯂꯧꯕꯨꯛꯇ ꯀꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯇꯣ ꯆꯨꯝꯇ꯭ꯔꯤꯡ ꯆꯨꯝꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯃꯨꯁꯤꯟ ꯃꯨꯕ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯑꯗꯨꯒ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩꯗꯤ ꯑꯍꯥꯟꯕ ꯈꯪꯗꯦ ꯃꯃꯥꯏ ꯑꯗꯨꯁꯨ ꯇꯞꯅ ꯂꯩꯊꯣꯔꯛꯂꯦ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯁꯄꯥꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯂꯧꯕꯨꯛꯀꯤ ꯃꯇꯥꯏ ꯊꯪꯕ ꯁꯔꯨꯛꯇꯁꯨ ꯁꯣꯔꯣ ꯂꯥꯎꯕ ꯈꯔ ꯇꯥꯔꯛꯏ ꯃꯗꯨ ꯌꯦꯡꯉꯨꯔꯒ ꯂꯝꯕꯤꯗ ꯑꯃꯨꯛ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯄꯨꯁꯄꯥꯗꯣ ꯑꯃꯨꯛꯀ ꯍꯟꯅ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯈꯔ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯅꯣꯡ ꯑꯁꯤ ꯈꯥꯛꯂꯛꯄꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯏ ꯍꯥꯏꯗꯅ ꯑꯩꯁꯤ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ ꯄꯨꯁꯄꯥꯗꯣ ꯂꯧꯕꯨꯛꯀꯤ ꯂꯝꯕꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕꯗ ꯂꯩꯕ ꯂꯝꯕꯤꯗꯣ ꯃꯗꯨꯗ ꯍꯪꯀꯠ ꯍꯟꯊꯥ ꯑꯃꯨꯛ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯩꯁꯤ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯅ ꯌꯨꯝ ꯌꯧꯅꯕ ꯑꯗꯨꯃꯛ ꯂꯥꯛꯂꯕꯅꯤ ꯑꯩꯅ ꯌꯨꯝꯗ ꯂꯥꯛꯄ ꯀꯥꯟꯗꯁꯨ ꯍꯧꯗꯣꯡ ꯃꯌꯥꯝ ꯑꯃꯅ ꯆꯤꯛꯅ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯑꯩꯁꯨ ꯈꯔ ꯊꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯅ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯕꯅꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯥꯔꯣꯅ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯍꯟꯗꯛꯇꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯏꯄꯥꯝ ꯂꯩꯀꯥꯏꯒꯤ ꯏꯅꯦꯅ ꯍꯥꯏꯔꯛꯂꯕꯅꯤ ꯃꯍꯥꯛꯅ ꯂꯥꯏ ꯇꯣꯡꯕꯗꯁꯨ ꯀꯩꯅꯣ ꯌꯥꯝꯅ ꯎꯏ ꯍꯥꯏ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕꯁꯨ ꯁꯣꯏꯗꯅ ꯊꯣꯛꯀꯗꯕ ꯃꯥꯜꯂꯤ ꯍꯥꯏ ꯈꯪꯗ꯭ꯔꯦꯗ ꯀꯔꯝꯕ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯦ ꯑꯁꯤ ꯍꯥꯏꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯇꯣꯝꯕ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯈꯤꯇꯪꯗꯤ ꯐꯥꯊꯔꯛꯂꯦ ꯑꯗꯨꯅ ꯅꯣꯡ ꯑꯗꯨꯁꯨ ꯀꯟꯅ ꯆꯨꯔꯤꯉꯩ ꯀꯥꯟ ꯑꯗꯨꯗ ꯃꯃꯥꯡ ꯊꯪꯕ ꯊꯣꯡꯖꯥꯎ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯊꯤꯜꯂꯛꯏ ꯇꯣꯝꯕꯅ ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯊꯣꯡ ꯊꯤꯜꯂꯤꯕꯗꯣ ꯀꯅꯥꯅꯣ ꯁꯟꯖꯣꯏꯅ ꯃꯄꯥꯟꯗꯒꯤ ꯇꯥꯇꯣꯝꯕ ꯑꯩꯅꯦ ꯁꯟꯖꯣꯏꯅꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯨꯕ ꯁꯟꯖꯣꯏ ꯀꯩꯗꯧꯔꯦ ꯇꯥꯇꯣꯝꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯁꯟꯖꯣꯏꯗꯨꯁꯨ ꯃꯁꯥꯗꯣ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯂꯥꯛꯄꯒꯨꯝ ꯇꯧꯏ ꯇꯣꯝꯕꯁꯨ ꯈꯔ ꯊꯨꯅ ꯊꯣꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯤ ꯅꯪꯗꯤ ꯅꯁꯥ ꯈꯛꯇꯣ ꯆꯣꯠꯂꯦꯗꯅ ꯆꯪꯉꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯁꯟꯖꯣꯏꯗꯨꯁꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯈꯔ ꯊꯨꯅ ꯆꯪꯂꯛꯂꯕ ꯀꯥꯟ ꯊꯣꯡ ꯑꯗꯨ ꯃꯁꯥꯅ ꯘꯝ ꯂꯥꯎꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯁꯟꯖꯣꯏꯅ ꯇꯥꯇꯣꯝꯕ ꯐꯗꯤ ꯑꯃꯨꯛꯇꯪ ꯄꯤꯕꯤꯌꯨꯕ ꯏꯁꯥꯁꯦ ꯂꯣꯏꯅ ꯍꯦꯛꯇ ꯆꯣꯠꯂꯦ ꯁꯦ ꯑꯩꯁꯨ ꯍꯧꯖꯤꯛ ꯋꯥꯏꯗ ꯆꯣꯠꯄꯗ ꯉꯥꯏꯔꯤ ꯑꯗꯨꯅ ꯇꯩꯊꯣꯛꯈꯤꯕꯒꯤ ꯐꯗꯤ ꯑꯁꯤ ꯑꯩꯁꯨ ꯌꯥꯜꯂꯝꯕꯅꯤ ꯁꯦ ꯅꯪ ꯑꯃꯨꯛ ꯇꯩꯊꯣꯛꯆꯔꯣ ꯁꯟꯖꯣꯏꯗꯨꯁꯨ ꯇꯣꯝꯕꯗꯒꯤ ꯐꯗꯤ ꯂꯧꯔꯦ ꯑꯗꯨꯒ ꯃꯁꯥꯗꯨ ꯇꯩꯊꯣꯛꯆꯔꯦ ꯇꯣꯝꯕꯅ ꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯃꯨ ꯂꯥꯎꯁꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯅꯪꯕꯣ ꯇꯥꯇꯣꯝꯕ ꯁꯤꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯕ ꯄꯨꯁꯄꯥꯗꯣ ꯂꯩꯇ꯭ꯔꯤ ꯍꯥꯏ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯇꯤ ꯇꯥꯇꯣꯝꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯈꯔ ꯁꯥꯎꯅꯕꯗ ꯊꯧꯔꯤ ꯌꯥꯟꯈꯤꯕꯅꯤ ꯍꯥꯏ
ꯑꯁ ꯑꯉꯥꯡ ꯑꯗꯣ ꯋꯥꯈꯜꯁꯨ ꯈꯔ ꯊꯦꯜꯂꯤ, ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯍꯦ, ꯑꯗꯨꯗꯤ ꯑꯩꯅ ꯉꯁꯥꯏ ꯎꯔꯤꯕꯗꯨꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯣꯏꯕ ꯇꯥꯔꯦ꯫ ꯇꯣꯝꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯁꯟꯖꯣꯏꯁꯨ ꯃꯁꯥꯗꯨ ꯏꯉꯛ ꯉꯛꯂꯤ꯫ ꯁꯟꯖꯣꯏꯅ, ꯇꯥ ꯇꯣꯝꯕ, ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯂꯩꯔꯒꯦ? ꯇꯣꯝꯕꯁꯨ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯦ꯫ ꯃꯗꯨꯗ ꯁꯟꯖꯣꯏꯅ, ꯃꯗꯨꯒꯤ ꯑꯣꯏꯕ ꯇꯥꯔꯦꯗꯅ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤ ꯑꯁꯤ ꯊꯣꯛꯄꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯕꯅꯤ꯫ ꯑꯁ ꯇꯥ ꯇꯣꯝꯕ, ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡ ꯑꯗꯣ꯫ ꯍꯣꯏ, ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯁꯟꯖꯣꯏ, ꯑꯗꯨꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯇꯨꯡ ꯊꯪꯕꯗ ꯂꯥꯛꯂꯤꯕ ꯍꯧꯗꯣꯡꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ? ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗ꯭ꯔꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯤꯕ ꯃꯐꯝꯗ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯁꯦ ꯍꯥꯏꯕꯒꯤ ꯋꯥꯔꯥ? ꯁꯟꯖꯣꯏꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯈꯨꯝꯂꯛꯏ꯫ ꯃꯗꯨꯗ ꯇꯣꯝꯕꯅ, ꯉꯥꯏꯈꯣ, ꯅꯇꯩꯃꯅ ꯆꯥꯛ ꯂꯣꯏꯗꯧꯔꯦ, ꯆꯥꯛ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯔꯒ ꯆꯠꯈ꯭ꯔꯁꯤ, ꯅꯪꯁꯨ ꯆꯥꯛ ꯑꯗꯨ ꯆꯥꯊꯣꯛꯈ꯭ꯔꯣ꯫ ꯁꯟꯖꯣꯏꯅ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯇꯥ ꯇꯣꯝꯕ, ꯑꯩꯗꯤ ꯆꯥꯛ ꯑꯁꯤ ꯆꯥꯔꯔꯣꯏꯒꯦꯗ, ꯄꯨꯛ ꯑꯁꯤ ꯌꯥꯝꯅ ꯊꯜꯂꯤ꯫ ꯏꯍꯦ, ꯆꯥꯗꯕ ꯌꯥꯔꯣꯏꯅꯤ ꯅꯪꯕꯣ, ꯄꯨꯂꯞ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒ ꯆꯠꯂꯁꯤ, ꯅꯣꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯆꯨꯔꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯣꯡ ꯑꯗꯣ ꯁꯨꯡꯂꯦꯞ ꯍꯦꯛꯇ ꯂꯦꯞꯇꯦ꯫ ꯊꯔꯣꯁꯨ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯁꯟꯖꯣꯏꯒ ꯄꯨꯂꯞ ꯄꯨꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯇꯣꯝꯕꯒ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯦ꯫ ꯅꯣꯡ ꯑꯗꯨꯁꯨ ꯄꯥꯊꯈ꯭ꯔꯦ꯫ ꯅꯣꯡ ꯑꯗꯨ ꯄꯥꯊꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯡ ꯑꯗꯨ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯅ ꯌꯦꯡꯂꯨꯏ꯫ ꯄꯨꯡ ꯑꯗꯨ ꯊꯦꯡꯕꯃꯛꯇꯤ ꯅꯠꯇ꯭ꯔꯤ꯫ ꯄꯨꯡ ꯑꯗꯨ 6:30 ꯇꯥꯕꯗ ꯉꯥꯏꯔꯤ꯫ ꯅꯣꯡ ꯑꯗꯨꯅ ꯍꯦꯛꯇ ꯄꯨꯡꯃꯝ ꯍꯦꯛꯇ ꯃꯝꯁꯤꯟꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨ ꯄꯨꯡꯃꯝ ꯍꯦꯛꯇ ꯃꯝꯃꯤ꯫ ꯁꯟꯖꯣꯏꯅ, ꯇꯥ ꯇꯣꯝꯕ, ꯑꯁꯤꯐꯝꯗ ꯑꯗꯨꯝ ꯆꯠꯂꯁꯤꯔꯥ? ꯃꯇꯝ ꯑꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯍꯣꯏ, ꯆꯠꯂꯁꯤ꯫ ꯑꯗꯣ ꯇꯥ ꯇꯣꯝꯕꯒꯤ ꯄꯩꯌꯥ ꯈꯔ ꯂꯩꯒꯗ꯭ꯔꯣ? ꯁꯪꯒꯣꯏ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯑꯃꯗꯤ ꯂꯩꯈꯤꯕꯅꯤ, ꯃꯄꯨꯜ ꯑꯃ ꯂꯧꯊꯣꯔꯛꯂꯣ, ꯑꯗꯨꯒ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ ꯇꯥ ꯇꯣꯝꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯟꯖꯣꯏ ꯃꯕꯥꯅꯤ ꯄꯨꯂꯞ ꯄꯨꯟꯅ ꯑꯁꯤꯐꯝ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯄꯨꯂꯞ ꯇꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯥꯟ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯈꯪꯉꯦꯟꯐꯝꯗ ꯄꯨꯊꯣꯔꯛꯂꯤ꯫ ꯈꯪꯉꯦꯟꯐꯝ ꯑꯗꯨꯗ ꯄꯨꯊꯣꯔꯛꯂꯤ꯫ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯍꯧꯗꯣꯡ ꯃꯌꯥꯝ ꯑꯃꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯌꯥꯝꯅ ꯂꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯑꯉꯥꯡ ꯁꯥ, ꯅꯈꯣꯏ ꯍꯨꯏ ꯍꯧꯗꯣꯡꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧꯀꯣ꯫ ꯉꯁꯤꯗꯤ ꯍꯨꯏ ꯍꯧꯗꯣꯡꯁꯤꯡ ꯑꯁꯤ ꯃꯈꯦꯜ ꯌꯥꯝꯅ ꯂꯥꯡꯏ꯫ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗꯁꯨ ꯀꯔꯤꯅꯣ ꯍꯧꯗꯣꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯦꯜꯂꯤ꯫ ꯅꯈꯣꯏ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯨꯟꯅ ꯁꯦꯟꯅꯧ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯁꯦꯟꯅꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃꯅ ꯁꯠ ꯂꯥꯟꯗꯨꯅ ꯀꯥꯜꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯥꯡꯂꯦ ꯍꯥꯏꯗꯅ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ, ꯑꯗꯨꯕꯨ ꯐꯪꯕ ꯂꯩꯇ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯇꯥꯟꯅꯕ ꯌꯥꯕ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯋꯥꯔꯦ꯫ ꯑꯗꯨꯅ ꯑꯁꯤꯕ ꯃꯐꯝ ꯑꯁꯤꯗ ꯈꯔ ꯊꯨꯅ ꯂꯩꯍꯟꯒꯨꯝꯁꯤ, ꯈꯔ ꯊꯨꯅ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯗ ꯄꯨꯊꯣꯛꯂꯛꯂꯕ ꯃꯇꯨꯡ ꯁꯦꯕꯥꯁꯦ ꯈꯔ ꯊꯨꯅ ꯇꯧꯈ꯭ꯔꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯛꯂꯦ꯫ ꯇꯟꯖꯥꯗꯨꯗ ꯅꯣꯡꯗꯤ ꯆꯨꯔꯛꯇꯦ꯫ ꯅꯨꯡꯁꯤꯠꯇꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯂꯦ꯫ ꯇꯣꯝꯕꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯞ ꯂꯥꯎꯅ ꯂꯦꯞꯄꯤ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ, ꯀꯨꯁꯤꯡ ꯑꯗꯨꯁꯨ ꯆꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯨꯁꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯨ ꯅꯨꯡꯁꯤꯠꯅ ꯌꯥꯝꯅ ꯀꯟꯅ ꯁꯤꯜꯂꯛꯄ ꯃꯔꯝꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯐꯤ ꯑꯉꯧꯕꯗꯨ ꯄꯥꯏꯊꯣꯛꯈꯤꯕ ꯀꯥꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯤꯇꯝꯒꯨꯝꯅ ꯐꯤ ꯑꯉꯧꯕꯗꯨ ꯆꯞ ꯆꯥꯅ ꯍꯦꯛꯇ ꯂꯦꯞꯄꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯉꯛꯂꯤ꯫ ꯐꯤ ꯑꯉꯧꯕꯗꯨꯒꯤ ꯃꯃꯤ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯃꯤ ꯇꯥꯔꯤꯕꯗꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯎꯕ ꯃꯇꯝꯗ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯔꯛꯂꯤ꯫ ꯅꯨꯡꯁꯤꯠꯅ ꯆꯦꯟꯈꯤꯕ ꯑꯣꯏꯕꯅ ꯐꯤ ꯑꯗꯨꯁꯨ ꯇꯞꯅ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯍꯥꯏꯅꯕ ꯇꯧꯗ ꯐꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯕꯗꯣ ꯂꯣꯏꯅ ꯀꯤꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯤ꯫ ꯇꯣꯝꯕꯅ ꯐꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯍꯥꯛꯅ ꯆꯪꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯀꯥꯟ ꯑꯗꯨꯗ ꯄꯨꯁꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯌꯦꯡꯊꯣꯛꯂꯨꯔꯦ꯫ ꯃꯈꯥꯗ ꯈꯪꯉꯦꯟꯐꯝꯒꯤ ꯃꯄꯥꯗꯨꯗ ꯐꯩꯗꯨꯅ ꯊꯝꯂꯤꯕ ꯄꯨꯁꯄꯥꯗꯣ ꯃꯃꯤꯠ ꯃꯅꯥ ꯉꯣꯔꯣꯡ ꯑꯣꯟꯈꯠꯇꯨꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯗꯨꯁꯨ ꯂꯥꯎꯅ ꯀꯥꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯀꯥꯟ ꯑꯗꯨꯗ ꯇꯣꯝꯕ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯂꯛꯇ꯭ꯔꯦ꯫ ꯑꯀꯤꯕꯅ ꯂꯥꯡꯒꯣꯏ ꯁꯥꯜꯂꯛꯂꯤ꯫ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯁꯤꯗꯤ? ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯅꯕꯨ ꯃꯃꯤꯠ ꯑꯁꯤ ꯇꯥꯔꯥꯎ ꯄꯥꯡꯗꯨꯅ ꯉꯔꯣꯡ ꯑꯣꯟꯈꯠꯇꯨꯅ ꯂꯩꯔꯤꯕꯁꯤ? ꯑꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯍꯜꯂꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯎꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯃꯁꯤꯗꯤ ꯈꯔ ꯊꯨꯅ ꯁꯦꯕꯥ ꯇꯧꯗꯕ ꯌꯥꯔꯣꯏ, ꯇꯣꯝꯕ ꯐꯤ ꯑꯗꯨ ꯈꯔ ꯊꯨꯅ ꯄꯨꯔꯛꯂꯨ, ꯑꯗꯨꯒ ꯀꯨꯞꯁꯤꯟꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯤ꯫ ꯇꯣꯝꯕꯁꯨ ꯃꯁꯥꯗꯨ ꯀꯤꯅ ꯐꯤ ꯑꯗꯨ ꯂꯧꯔꯦ, ꯑꯗꯨꯒ ꯁꯟꯖꯣꯏꯒ ꯇꯧꯔꯒ ꯄꯨꯂꯞ ꯄꯨꯟꯅ ꯀꯨꯞꯃꯤꯟꯅꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯄꯨꯁꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯨ ꯃꯅꯨꯡꯗ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯧꯗꯨꯅ ꯊꯥꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯤ, ꯄꯨꯡꯖꯥꯜ ꯊꯤꯟꯗꯨꯅ꯫
ꯃꯈꯣꯏꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛꯇꯁꯨ ꯄꯨꯡꯖꯥꯜ ꯊꯤꯜꯂꯤꯕꯗꯣ ꯃꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯨꯡ ꯊꯪꯕ ꯁꯔꯨꯛꯇꯁꯨ ꯍꯧꯗꯣꯡ ꯃꯌꯥꯝ ꯑꯃ ꯏꯟꯅꯔꯛꯏ ꯑꯗꯨꯒ ꯍꯧꯗꯣꯡ ꯃꯌꯥꯝ ꯑꯃ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯌꯥꯝꯅ ꯇꯥꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯧꯗꯣꯡꯁꯤꯡ ꯑꯗꯨ ꯇꯥꯜꯂꯤ ꯁꯟꯖꯣꯏꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯝꯅ ꯂꯨꯝꯕ ꯍꯦꯟꯃꯟꯗꯅ ꯑꯗꯨꯃꯛ ꯄꯥꯏꯔꯤ ꯇꯣꯝꯕꯅ ꯃꯇꯨꯡ ꯊꯪꯕ ꯁꯔꯨꯛꯇ ꯆꯠꯂꯤ ꯁꯟꯖꯣꯏꯅ ꯑꯁꯨꯝ ꯄꯨꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯄꯨꯁꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯍꯥꯞꯂꯤꯕ ꯀꯨ ꯑꯗꯨ ꯃꯗꯨꯒꯤ ꯃꯈꯨꯠ ꯃꯄꯥ ꯋꯥꯏꯗ ꯇꯥꯔꯕꯖꯥꯠꯅꯤ ꯁꯟꯖꯣꯏꯁꯨ ꯃꯁꯥꯗꯨ ꯀꯤꯅ ꯑꯗꯨꯃꯛ ꯄꯨꯏ ꯍꯧꯗꯣꯡ ꯑꯗꯨꯁꯨ ꯐꯥꯕ ꯉꯝꯍꯧꯗ꯭ꯔꯦ ꯀꯥꯟꯅꯒ ꯀꯥꯟꯈ꯭ꯔꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯩ ꯊꯥꯍꯧꯗ꯭ꯔꯒꯗꯤ ꯐꯔꯛ ꯑꯣꯟꯊꯣꯛꯅ ꯇꯥꯒꯗꯧꯔꯤꯗ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯟꯗꯨꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯨ ꯑꯗꯨꯒꯤ ꯃꯅꯨꯡ ꯊꯪꯕꯗ ꯌꯥꯎꯔꯤꯕ ꯄꯨꯁꯄꯥꯒꯤ ꯃꯈꯨꯠ ꯃꯄꯥꯗꯣ ꯁꯟꯖꯣꯏꯒꯤ ꯅꯥꯔꯨꯝ ꯃꯄꯥ ꯑꯣꯏꯅ ꯇꯥꯏ ꯁꯟꯖꯣꯏꯒꯤ ꯃꯍꯥꯛꯀꯤ ꯅꯥꯔꯨꯝ ꯃꯄꯥ ꯇꯥꯔꯤꯕ ꯅꯥꯒꯤ ꯃꯄꯥ ꯋꯥꯏꯗꯨꯗ ꯀꯣꯛ ꯍꯥꯏꯗꯨꯅ ꯃꯅꯨꯡꯗꯒꯤ ꯊꯤꯜꯂꯛꯂꯦ ꯁꯟꯖꯣꯏ ꯃꯁꯥꯗꯣ ꯃꯗꯨ ꯇꯥꯕ ꯃꯇꯝꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯁꯥꯗꯣ ꯈꯤꯇꯪꯗꯤ ꯅꯤꯡꯍꯟꯅꯩ ꯑꯁꯨꯝꯅ ꯃꯅꯤꯡꯗ ꯈꯤꯇꯪ ꯍꯟꯕꯗꯨꯗ ꯃꯇꯨꯡꯗ ꯆꯠꯂꯤꯕ ꯅꯨꯄꯥꯗꯨꯅ ꯈꯨꯗꯤ ꯊꯤꯒꯦ ꯇꯧꯁꯤꯜꯂꯛꯂꯦ ꯁꯟꯖꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯏꯕꯨꯡꯉꯣ ꯁꯟꯖꯣꯏ ꯃꯥꯡꯗ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯅ ꯆꯠꯂꯤ ꯑꯗꯨꯒ ꯇꯨꯡ ꯊꯪꯕ ꯁꯔꯨꯛꯇꯒ ꯑꯃꯨꯛ ꯍꯜꯂꯛꯂꯤꯕꯗꯣ ꯀꯩꯗꯧꯔꯒꯦ ꯁꯟꯖꯣꯏꯁꯨ ꯃꯁꯥꯗꯨ ꯄꯥꯈꯠꯂꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯂꯩ ꯁꯟꯖꯣꯏꯁꯨ ꯇꯧꯔꯛꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯋꯥꯏꯗꯨ ꯌꯧꯔꯛꯀꯗꯧꯔꯦ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯅꯨꯡ ꯊꯪꯕꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯏꯁꯩ ꯉꯥꯡꯕꯒꯨꯝꯅ murum ꯁꯣꯟꯕꯒꯨꯝ ꯇꯧꯔꯛꯏ ꯑꯗꯨꯒ ꯁꯟꯖꯣꯏꯒꯤ ꯃꯍꯥꯛꯀꯤ ꯅꯥꯔꯨꯝ ꯃꯄꯥ ꯊꯪꯕ ꯁꯔꯨꯛꯇꯅ ꯒꯣꯔꯣ ꯂꯥꯎꯅ ꯈꯣꯠꯂꯛꯏ ꯁꯟꯖꯣꯏ ꯈꯛꯇꯅꯤ ꯇꯥꯔꯤꯕꯁꯤ ꯑꯇꯩ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯥꯕ ꯅꯠꯇꯦ ꯑꯩ ꯏꯊꯟꯇ ꯈꯛꯇꯔꯥ ꯄꯨꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯇꯥꯔꯝꯕ ꯌꯥꯏꯗ ꯑꯩ ꯏꯊꯟꯇ ꯈꯛꯇꯗꯤ ꯑꯣꯏꯔꯝꯃꯣꯏꯗ ꯑꯩꯕꯨ ꯇꯨꯡ ꯊꯪꯕꯗ ꯆꯠꯂꯤꯕ ꯈꯨꯔꯥꯁꯤꯗ ꯍꯪꯁꯤꯔꯥ ꯍꯪꯉꯔꯣꯏꯒꯦꯗ ꯑꯗꯨꯝ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯌꯧꯕ ꯐꯥꯎꯕ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯆꯠꯂꯕ ꯀꯥꯟ ꯑꯗꯨꯗ ꯁꯤꯡ ꯃꯌꯥꯝ ꯑꯃ ꯄꯩꯈꯠꯇꯨꯅ ꯊꯝꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯌꯥꯎꯔꯕ ꯀꯨ ꯑꯗꯨ ꯍꯥꯞꯄꯤ ꯑꯁꯨꯝꯅ ꯊꯝꯂꯕ ꯀꯥꯟ ꯑꯗꯨꯗ ꯃꯩ ꯊꯥꯅꯕ ꯇꯧꯔꯛꯂꯦ ꯃꯩ ꯊꯥꯅꯕ ꯇꯧꯕ ꯀꯥꯟ ꯑꯗꯨꯗ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯦ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅꯤ ꯏꯁ ꯅꯨꯄꯤ ꯑꯁꯤꯗꯤ ꯍꯤꯌꯥꯡ ꯑꯊꯧꯕ ꯁꯣꯏꯗꯅ ꯑꯣꯜꯂꯛꯀꯗꯧꯔꯕ꯭ꯔꯥ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯈꯪꯗꯦ ꯍꯧꯗꯣꯡ ꯑꯃ ꯄꯔꯞ ꯂꯥꯛꯂꯕ ꯃꯇꯨꯡ ꯁꯤꯡ ꯄꯥꯏꯈꯠꯇꯨꯅ ꯊꯝꯂꯤꯕ ꯀꯨ ꯑꯗꯨꯒꯤ ꯃꯐꯝ ꯖꯒꯥꯗꯣ ꯃꯗꯨꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯈꯠꯈ꯭ꯔꯦ ꯃꯩꯁꯤꯡ ꯑꯗꯨꯁꯨ ꯂꯦꯝ ꯉꯥꯛꯇ ꯊꯥꯟꯕꯅꯤꯅ ꯈꯔꯗꯤ ꯉꯥꯜꯂꯤ ꯍꯧꯗꯣꯡ ꯑꯗꯨꯁꯨ ꯀꯨ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯈꯨꯈꯣꯡ ꯆꯥꯗꯅ ꯈꯣꯡꯕ ꯍꯧꯔꯛꯂꯤ ꯂꯥꯛꯅ ꯈꯣꯡꯂꯛꯏ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝ ꯑꯁꯤ ꯀꯤꯟꯅꯔꯛꯂꯤ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯌꯥꯝ ꯁꯤꯒꯤ ꯀꯨ ꯃꯊꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯧꯗꯣꯡ ꯑꯁꯤ ꯉꯁꯥꯏ ꯀꯥꯟꯈꯤꯕ ꯍꯧꯗꯣꯡꯗꯨ ꯅꯠꯇ꯭ꯔꯥ ꯃꯁꯤ ꯃꯌꯥꯝ ꯆꯪꯂꯒ ꯑꯃꯨꯛꯇꯪ ꯐꯥꯁꯤꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯄ ꯀꯥꯟ ꯑꯗꯨꯗ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯐꯥꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯐꯥꯕ ꯑꯃꯠꯇ ꯉꯝꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯗꯣꯡ ꯑꯗꯨ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯇꯝꯅ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯦ ꯍꯟꯗꯛꯃꯨꯛꯁꯨ ꯑꯃꯨꯛ ꯀꯥꯟꯗꯨꯅ ꯑꯃꯨꯛ ꯆꯦꯟꯈꯤ ꯄꯨꯁꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯃꯇꯧ ꯑꯗꯨꯁꯨ ꯀꯥꯏꯗꯅ ꯆꯦꯟꯅꯕ ꯌꯥꯎꯔꯤ ꯑꯀꯤꯕ ꯐꯪꯂꯦ ꯍꯥꯏꯗꯅ ꯈꯔ ꯀꯤꯒꯟꯕ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯀꯥꯏꯗꯅ ꯍꯦꯛꯇ ꯆꯦꯟꯅꯈꯤ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ 10 ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ ꯃꯈꯣꯏ 5 ꯑꯃꯗꯤ ꯆꯦꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯊꯧ ꯑꯁꯤ ꯄꯥꯛꯅ ꯍꯦꯛꯇ ꯇꯧꯕ ꯉꯝꯃꯣꯏꯗ꯭ꯔꯤ ꯅꯨꯡꯁꯤꯠ ꯑꯁꯤꯁꯨ ꯀꯟꯅ ꯍꯦꯛꯇ ꯁꯤꯠꯂꯤ ꯊꯧ ꯑꯁꯤ ꯇꯧꯕꯗ ꯈꯔ ꯂꯨꯅ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤ ꯍꯥꯏꯗꯅ ꯃꯩ ꯆꯨꯈꯠꯀꯦ ꯍꯥꯏꯗꯅ ꯇꯧꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯃꯩꯗꯨ ꯅꯨꯡꯁꯤꯠꯅ ꯁꯤꯜꯂꯛꯄ ꯃꯇꯝꯗ ꯐꯨꯠ ꯂꯥꯎꯅ ꯍꯦꯛꯇ ꯃꯨꯠꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯅꯣꯡ ꯑꯁꯤꯁꯨ ꯆꯨꯊꯔꯛꯂꯦ ꯅꯣꯡꯅꯒ ꯆꯨꯊꯔꯛꯄꯅꯦ ꯁꯤꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯗꯛ ꯂꯥꯎꯅ ꯅꯤꯛꯄꯒꯨꯝꯅ ꯁꯤꯡ ꯑꯗꯨ ꯐꯦꯔꯦ ꯍꯥꯏꯕ ꯍꯧꯔꯛꯂꯦ ꯌꯨꯍꯥꯔ ꯍꯥꯕꯁꯨ ꯅꯠꯇꯦ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯉꯛꯅꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯔꯕ ꯄꯨꯁꯄꯥꯗꯣ ꯃꯈꯨꯠ ꯋꯥꯡꯅ ꯊꯥꯡꯒꯠꯂꯛꯂꯦ ꯐꯤꯕꯝ ꯏꯀꯥꯏ ꯀꯥꯏꯅ ꯃꯐꯤ ꯃꯔꯣꯜꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ ꯊꯥꯏꯅꯉꯥꯏꯒꯤ ꯃꯇꯝꯗꯗꯤ ꯐꯤꯔꯣꯟ ꯐꯨꯔꯤꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯩ ꯃꯈꯣꯡ ꯑꯗꯨꯁꯨ ꯋꯥꯡꯅ ꯊꯥꯡꯒꯠꯂꯛꯂꯦ ꯄꯨꯁꯄꯥꯗꯣ ꯌꯥꯝꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯃꯁꯥꯗꯣ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯇꯞꯅ ꯅꯣꯡꯈꯠꯂꯛꯇꯨꯅ ꯃꯁꯥꯗꯣ ꯄꯨꯂꯞ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯀꯨ ꯃꯊꯛ ꯑꯗꯨꯗ ꯃꯩ ꯆꯨꯈꯠꯀꯅꯤ ꯍꯥꯏꯗꯅ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯑꯃꯠꯇ ꯆꯨꯈꯠꯄ ꯉꯝꯈꯤꯗ꯭ꯔꯦ ꯄꯨꯁꯄꯥꯅ ꯃꯉꯛꯁꯝ ꯑꯗꯨ ꯂꯩꯗꯅ ꯃꯃꯤꯠ ꯃꯅꯥꯗꯣ ꯉꯣꯔꯣꯡ ꯑꯪꯈꯠꯇꯨꯅ ꯃꯌꯥꯗꯒꯤ ꯏ ꯃꯌꯥꯝ ꯑꯃꯁꯨ ꯍꯩꯊꯔꯛꯂꯦ ꯃꯌꯥꯗꯒꯤ ꯏ ꯃꯌꯥꯝ ꯑꯃ ꯍꯩꯊꯔꯛꯄ ꯈꯛꯇꯁꯨ ꯅꯠꯇꯅ
mahakna phamliba ku ado madudagi ui mayam ama haitharakli. I mayam sing aduna sing ado pungchot hekta chotli. Laikai gi ahal amana masado kithikirum yamna tauna sing adugi marak aduda maibul ama langsilami. Mai ado maibul langsingkhiba kan aduda brang hoduna saglakli. Tawbadabu nongsu khara chuba maramna mai ado kaya oina di sakpa oidi. Makhoi mayam sing adu su tawriba phibam aduda kai kaidana seli. Puspana tungthangba saruk ku mathak aduda yamna kan hekta lawhawi. Tomba amadi sanjoy makhoi su mayam changdana kai kaidana selakpa kan aduda adum kaiduna selakli. Tungthangba saruk aduda kanagumba miyoi kharana inarakpagumna su tawi. Makhoi su kina lai. Makhoi gi tungthangba saruk aduda kanagumba miyoi amana inarakpagumna makhol khara su tai. Adubu akiba pumnamak sing ado phajilaba matung laikai gi maibo oiba Tomal gi manakta lakli. Tomal su tumtharurabani mangthong thingbinabani haidana makhoi su purakpani. Maiba Tomal na ihe aidi ngasai kaubu kaururi. Makha thangba saubadu su mangthong thingba haibaduda mahak su maphamda lehaubaduda isi adumak laklabani. Fare satnaba tawrasi haidana Tomal adu makhoi mayam sangduna lakminari. Mangpham jagadu yoba matamda angakpagi matawni. Puspa gi asiba haksang adu lairamdre. Mataw aduda mayam asingakli. Kadom thangba sarukta sakhibano haidana mayam asina koithi thine. Adubu phangba kauba laikhidre. Maiba Tomal na handak marakasi karigumba thokdok kharadi thokadawri. Laikai gi ahal amadi nahasing aduna oja maiba thokdok sing asi kari karamna thokadoribano khulaikai se awana thagadoribra. Maiba Tomal na sungsoi soidana khulaikai si khuntak lansi bahaibado madu oigadawri. Matik mathauna leibano pha khara khaktang khul asida sang thokna adum tawrabadi masigi thokadoriba khudong thiba sing asi khara makhidi pharakpa yai. Adubu madu su paang hekta ngamba nati. Haidana Maiba Tomal na hairaklami. Asiba haksang adu sumaina pungtum tumna sakpamak natrabanina ku khaktamak mai tharamabanina sidi aina kanba ngamgani haibadudi thajaba ngamphatte. Asiba haksang adu sumai thadrabanina mangthong thingbadasu karamna thingani aidi. Mayam sing adu su kinari. Asuna tawraklaba kana duda asiba haksang khilamba jagado madudai dude hekta mai ase brang launa saglakli. Mai ase sangna lambi adugi matai thangba saruk nak thangba sarukta horiba ujaw mayam sing adu madugi marum maduda hodong mayam sing adu khongba hongnarakli. Mayam sing adu su kinadana kai seli. Tomal su adu makmatung inaduna lakli. Asum tawdana khulaikai do numisidagi hauraga ayuk numidang phawbada nungtil phawbadi karigumba amatadi tawdi. Numiki mangal phangdraba kana duda makhoi mayam ase khulaikai sidagi mapal amata hek thoknaramde. Nongmo numit ama Maiba Tomal adu mayumda kitang thinglapna halai. Mahakti karigumba amata su tawdi lairam tiram ase khara khangba maramna. Maiba Tomal na masinda soli. Khulaikai sidaina tawba pumnamak sing kanagumba amata na su khangloi. Handak aina tawrakliba pumnamak sing ase hiyanga thobo alhaliba se aina tawbani haibasi makhoi amata khangdraba mali. Aina sayang ama pangthokpani. Sayang ase hek mai pakpa matamda khulaikai sida aina panba yagadoribani. Adubu khulaikai sida misi minadi khara thokpa tari. Ai gi nupi angang itu isa mata laitaba masina maram oiduna aina su tawningliba thabak sing asida loina ayapa amata pidabani. Fare aisu yumda dumak changlagi. Haidana lairingai hogdong amana yamna kanna mahaki tungthangba sarukta khonglakli. Maiba Tomal haipe yingi hogdong ama yamna sauna satlibado mahaksu urakli. Musin muraba hogdong aduda mahakna sumna hai nangina sinjakti aina horen ko na tharakani. Hausikti nang aingonda yelakano aina satliba se aigi yumdani. Asi haina haikiba kana duda hogdong adu hogthadana adu maksiengkri. Maiba Tomal no phetawduna lai. Maiba Tomal na mayumda yauraba kan pung baro chapchan hekta taba ngairami. Makuta kendal ama supai. Asumna tawduna lairingai matam maduda kendal adu pung baro taba ngaiba phawbada khara sakpa haibado irami. Pung baro chapchan hekta raklaba kan aduda Maiba Tomal masinda su karino murum sonba horakli. Maiba Tomal na sumna hairai.
ꯍꯣꯏ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯕ ꯊꯋꯥꯏ ꯑꯩꯒꯤ ꯏꯅꯥꯛꯇꯝꯅ ꯂꯥꯛꯂꯣ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯆꯤꯟꯖꯥꯛꯁꯨ ꯑꯩꯅ ꯅꯅꯤꯡꯇꯝꯅ ꯄꯤꯔꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜ ꯑꯗꯨ ꯐꯨꯠ ꯂꯥꯎꯅ ꯍꯦꯛꯇ ꯃꯨꯠꯈ꯭ꯔꯦ ꯅꯨꯡꯁꯤꯠꯁꯨ ꯑꯃꯠꯇ ꯁꯤꯠꯄ ꯅꯠꯇꯦ ꯏꯃꯨꯡ ꯂꯝꯌꯥꯏ ꯑꯁꯤꯗ ꯊꯣꯡ ꯑꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯊꯤꯜꯂꯛꯂꯤ ꯃꯥꯏꯕ ꯇꯣꯃꯥꯜꯅ ꯊꯣꯡ ꯑꯗꯣ ꯅꯝꯈꯥꯏꯕ ꯉꯝꯂꯕꯗꯤ ꯅꯪ ꯅꯇꯤꯛ ꯂꯩꯔꯕꯗꯤ ꯆꯪꯂꯛꯎ ꯑꯁꯨꯝꯅ ꯍꯥꯏꯈꯤꯕ ꯀꯥꯟ ꯑꯗꯨꯗ ꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯀꯥꯎꯈꯥꯏꯔꯛꯂꯤ ꯊꯣꯡ ꯑꯗꯨ ꯀꯥꯎꯈꯥꯏꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯄꯨꯁꯄꯥꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯀꯥꯔꯨꯝ ꯇꯧꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯉꯪꯗꯨꯅ ꯇꯞꯅ ꯆꯪꯂꯛꯏ ꯃꯈ꯭ꯋꯥꯡ ꯑꯗꯨꯁꯨ ꯀꯣꯜꯂꯞ ꯆꯪꯂꯛꯏ ꯇꯣꯃꯥꯜꯅ ꯌꯦꯡꯉꯨ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯕ ꯊꯋꯥꯏ ꯐꯠꯇ꯭ꯔꯕ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯅ ꯅꯪꯒꯤ ꯅꯆꯤꯟꯖꯥꯛ ꯑꯩꯅ ꯅꯅꯤꯡꯇꯝꯅ ꯄꯤꯔꯒꯅꯤ ꯅꯪꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧ ꯇꯧꯕꯗꯕꯨ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯩꯅ ꯄꯥꯅꯤꯡꯕ ꯃꯇꯝꯗ ꯄꯥꯟꯕ ꯌꯥꯅꯕ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕ ꯈꯔ ꯃꯈꯩꯗꯤ ꯅꯪꯅ ꯊꯣꯛꯍꯟꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕꯁꯤ ꯀꯣꯟꯅ ꯊꯪꯗ ꯑꯩꯅ ꯐꯍꯜꯂꯛꯂꯕ ꯃꯇꯝ ꯅꯪꯁꯨ ꯃꯇꯝ ꯆꯥꯅ ꯃꯥꯡꯈꯤꯒꯗꯕꯅꯤ ꯃꯇꯝ ꯆꯥꯅ ꯃꯥꯡꯈꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯛꯄ ꯃꯇꯝꯗ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯕꯤ ꯄꯨꯁꯄꯥꯗꯨ ꯉꯪꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯕ ꯅꯥꯏꯔꯣꯏ ꯅꯪꯕꯨꯁꯨ ꯑꯩꯅ ꯀꯣꯟꯅ ꯊꯪꯗ ꯍꯥꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩꯕꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯍꯜꯂꯤꯕꯅꯣ ꯄꯨꯁꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯇꯣꯃꯥꯜ ꯈꯤꯇꯪ ꯁꯥꯎꯔꯞ ꯇꯧꯏ ꯍꯥꯏ ꯅꯪꯒꯤ ꯊꯋꯥꯏ ꯑꯁꯤ ꯑꯩꯅ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯍꯜꯂꯤꯕꯁꯤꯗꯤ ꯑꯩꯒꯤ ꯀꯥꯟꯅꯅꯕ ꯈꯔ ꯈꯛꯇꯅꯤ ꯅꯪꯉꯛꯅꯔꯨ ꯌꯥꯝꯅ ꯆꯥꯎꯒꯅꯨ ꯅꯪꯒꯤ ꯅꯆꯤꯟꯖꯥꯛ ꯁꯨꯐꯪ ꯐꯪꯂꯣꯏ ꯃꯈꯥ ꯇꯥꯅ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯕ ꯄꯨꯁꯄꯥꯅ ꯑꯁꯨꯝꯅ ꯉꯪꯗꯨꯅ ꯍꯥꯏꯔꯛꯏ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯤ ꯂꯣꯏꯅ ꯇꯨꯝꯅ ꯑꯩꯅ ꯍꯥꯠꯀꯅꯤ ꯃꯗꯨꯗ ꯅꯪꯅ ꯃꯤ ꯈꯔ ꯈꯛꯇꯪꯈꯛ ꯈꯛꯑꯒ ꯊꯝꯃꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯃꯗꯨꯗꯤ ꯌꯥꯕ ꯉꯝꯂꯣꯏ ꯄꯨꯁꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯇꯣꯃꯥꯜꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯤ ꯈꯔ ꯈꯛꯇꯪꯈꯛ ꯊꯝꯂꯒ ꯑꯩꯅ ꯑꯃꯨꯛ ꯐꯕ ꯁꯥꯒꯦ ꯅꯪ ꯀꯔꯤ ꯈꯪꯗꯅ ꯆꯠꯂꯣ ꯅꯪꯒꯤ ꯅꯊꯧ ꯄꯥꯡꯊꯣꯛꯆꯔꯨꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕ ꯇꯣꯃꯥꯜ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯛꯂꯤ ꯇꯁꯦꯡꯕꯃꯛꯇꯤ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯕ ꯄꯨꯁꯄꯥ ꯃꯁꯥꯗ ꯀꯔꯤꯅꯣ ꯌꯥꯝꯅ ꯃꯤꯒꯤ ꯏ ꯊꯛꯅꯤꯡꯕ ꯆꯥꯅꯤꯡꯕ ꯀꯔꯤꯅꯣ ꯃꯁꯥꯗꯁꯨ ꯈꯔ ꯐꯥꯎꯔꯛꯂꯤ ꯄꯨꯁꯄꯥꯅ ꯉꯪꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯊꯧꯕꯨꯗꯤ ꯑꯩꯁꯨ ꯄꯥꯡꯊꯣꯛꯆꯔꯨꯔꯒꯦ ꯑꯗꯨꯕꯨ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯩꯅ ꯃꯤꯗꯤ ꯂꯣꯏꯅ ꯇꯨꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯠꯂꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕ ꯀꯥꯟ ꯑꯗꯨꯗ ꯈꯨꯜ ꯑꯁꯤꯒꯤ ꯌꯨꯝ ꯑꯃꯗ ꯃꯍꯥꯛꯇꯨ ꯊꯨꯡꯂꯨꯔꯦ ꯌꯨꯝ ꯑꯗꯨꯗ ꯀꯤꯕ ꯁꯞꯇ꯭ꯔ ꯎꯠꯂꯕ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯅ ꯁꯞꯇ꯭ꯔ ꯇꯧꯗꯨꯅ ꯀꯧꯊꯣꯛꯂꯛꯂꯤ ꯅꯨꯄꯥꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝꯅ ꯊꯣꯔꯛꯄꯅꯤ ꯅꯨꯄꯥꯗꯨꯁꯨ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯅ ꯊꯣꯔꯛꯄ ꯀꯥꯟ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯨꯁꯨ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯕ ꯍꯧꯔꯛꯂꯤ ꯑꯩꯕꯨ ꯏꯁꯥꯁꯤ ꯇꯨꯝꯃꯒ ꯂꯩꯍꯧꯕ ꯇꯥꯏꯅꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯌꯦꯅꯈꯥꯁꯤꯗ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤꯁꯨ ꯏꯁꯥꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯐꯥꯎꯕ ꯅꯠꯇꯦ ꯑꯩ ꯌꯨꯝꯁꯦ ꯈꯤꯇꯪ ꯊꯨꯅ ꯆꯪꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯗꯣ ꯃꯁꯥꯗꯣ ꯈꯔ ꯊꯨꯅ ꯆꯪꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯔꯛꯂꯕ ꯀꯥꯟ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯍꯧꯗꯣꯡ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯛꯂꯤ ꯅꯨꯄꯥꯗꯨꯁꯨ ꯃꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯍꯦꯛꯇ ꯌꯨꯡꯈꯠꯂꯤ ꯃꯁꯥꯗꯨꯁꯨ ꯀꯤꯕ ꯐꯥꯎꯔꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯜ ꯊꯪꯕ ꯁꯔꯨꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯪꯀꯠ ꯍꯟꯗ ꯆꯠꯂꯤꯕꯗꯣ ꯃꯍꯥꯛꯇꯨꯁꯨ ꯎꯔꯛꯂꯤ ꯅꯨꯄꯥꯗꯨꯅ ꯍꯪꯀꯠ ꯍꯟꯗ ꯆꯠꯂꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯌꯦꯡꯕ ꯀꯥꯟ ꯑꯗꯨꯗ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯕ ꯄꯨꯁꯄꯥꯗꯨ ꯑꯣꯏꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯀꯥꯟ ꯑꯗꯨꯗ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯝꯅ ꯁꯠ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯛꯂꯤ ꯅꯨꯄꯥꯗꯣ ꯑꯀꯤꯕꯅ ꯆꯞ ꯌꯨꯡꯈꯠꯂꯤ ꯃꯁꯥꯗꯣ ꯉꯥꯡꯕꯒ ꯑꯃꯠꯇ ꯍꯦꯛ ꯊꯣꯛꯈꯤꯗ꯭ꯔꯤ ꯃꯆꯤꯟꯗꯒꯤ ꯋꯥ ꯑꯃꯠꯇ ꯊꯣꯔꯛꯇ꯭ꯔꯕ ꯀꯥꯟ ꯃꯁꯥꯗꯨꯁꯨ ꯀꯤꯕꯅ ꯊꯛ ꯅꯤꯛꯂꯕ ꯀꯥꯟ ꯃꯍꯥꯛꯀꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨꯗ ꯃꯄꯥꯟ ꯊꯣꯛꯆꯤꯟꯈ꯭ꯔꯦ ꯅꯨꯄꯥꯗꯨꯅ ꯇꯅꯤꯛꯅ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯃꯔꯣꯜ ꯃꯔꯤꯗꯨ ꯏꯐꯥ ꯐꯥꯔꯒ ꯍꯥꯏꯔꯛꯄ ꯀꯥꯟ ꯑꯗꯨꯗ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯅ ꯑꯁꯨꯝꯅ ꯅꯣꯛꯅ ꯍꯥꯏꯔꯛꯏ ꯑꯩ ꯈꯨꯜ ꯑꯁꯤꯗ ꯏꯅꯧ ꯅꯧꯅ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯕ ꯅꯈꯣꯏꯅ ꯁꯦꯕꯥ ꯃꯇꯤꯛ ꯆꯥꯅ ꯇꯧꯈꯤꯗ꯭ꯔꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯑꯩ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯋꯥ ꯑꯅꯥ ꯁꯣꯏꯗꯅ ꯇꯥꯍꯜꯂꯒꯦ ꯍꯥꯏꯗꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯂꯥꯛꯄꯅꯤ ꯅꯪ ꯑꯩꯒꯤ ꯑꯍꯥꯟꯕ ꯈꯨꯂꯥꯡꯈꯥ ꯍꯥꯏꯕꯗꯣ ꯅꯪ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯍꯤꯡꯊꯠꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯅꯨꯄꯥꯗꯨꯒꯤ ꯃꯉꯛꯁꯝ ꯑꯗꯨꯒ ꯃꯁꯥꯗꯨꯒ ꯇꯣꯉꯥꯟ ꯇꯥꯔꯕ ꯃꯇꯨꯡ ꯃꯁꯥꯗꯨ ꯐꯤꯔꯤꯡ ꯆꯣꯡꯗꯨꯅ ꯈꯥꯡꯂꯤ ꯅꯨꯄꯥꯗꯨꯒꯤ ꯍꯥꯏꯊꯔꯛꯂꯤꯕ ꯏꯈꯦꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨ
ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯍꯦꯛꯇ ꯄꯨꯡꯂꯨꯞ ꯍꯦꯛꯇ ꯂꯨꯞꯂꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯀꯥꯟ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯁꯤ ꯑꯗꯨ ꯃꯌꯥꯝꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯅꯔꯛꯂꯦ꯫ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯃꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯂꯩꯀꯥꯏ ꯑꯁꯤ ꯂꯩꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤꯅ ꯍꯥꯏꯅꯕ ꯍꯧꯅꯔꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠ ꯀꯥꯡꯗꯅ ꯃꯤꯁꯤ ꯃꯤꯅꯥꯁꯤ ꯇꯠꯇꯅ ꯊꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯁꯤꯔꯤꯕ ꯈꯨꯁꯤ ꯑꯁꯤꯁꯨ ꯃꯤꯁꯤ ꯆꯥꯏꯗꯅ ꯂꯣꯏꯅ ꯍꯦꯛꯇ ꯁꯤꯔꯛꯂꯦ꯫ ꯃꯈ꯭ꯋꯥꯡ ꯇꯠꯂꯒ ꯁꯤꯕ ꯈꯔ, ꯃꯃꯤꯠ ꯀꯣꯊꯣꯛꯇꯨꯅ ꯁꯤꯕ ꯈꯔ, ꯃꯈꯣꯡ ꯃꯈꯨꯠ ꯇꯠꯇꯨꯅ ꯁꯤꯕ ꯈꯔ, ꯃꯕꯨꯛ ꯍꯣꯒꯥꯏꯗꯨꯅ ꯁꯤꯕ ꯈꯔ, ꯑꯁꯤꯒꯨꯝꯂꯕ ꯀꯤꯔꯕ ꯃꯤꯁꯤ ꯆꯥꯗ꯭ꯔꯕ ꯈꯨꯁꯤ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯁꯤꯕ ꯊꯦꯡꯅꯔꯛꯄꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯈꯨꯟ ꯀꯥꯏꯗꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯥꯔꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯣꯝꯕꯗ, ꯇꯥꯕ꯭ꯔꯥ? ꯑꯩꯗꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯏꯁꯥꯗ ꯏꯀꯤ ꯀꯤꯕ ꯑꯃ ꯐꯥꯎꯔꯛꯂꯤ꯫ ꯑꯩꯗꯤ ꯏꯄꯥꯝꯗ ꯑꯣꯏꯅ ꯂꯩꯍꯧꯔꯒꯦꯕ꯫ ꯅꯪꯅ ꯂꯩꯍꯧꯒꯅꯤ ꯍꯥꯏꯔꯤꯕꯗꯨ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯈꯤꯗ꯭ꯔꯦꯗ꯫ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯨ ꯅꯨꯄꯤ, ꯈꯨꯜ ꯑꯁꯤꯗ ꯃꯇꯤꯛꯅ ꯊꯧꯅꯥ ꯂꯩꯕ ꯃꯤꯑꯣꯏ ꯈꯔ ꯂꯩꯍꯧꯗ꯭ꯔꯒꯗꯤ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤꯁꯨ ꯐꯥꯕ ꯉꯝꯂꯣꯏꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯊꯧ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯔ ꯂꯩꯕ ꯃꯊꯧ ꯇꯥꯏ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯥꯔꯣꯅ, ꯑꯗꯨꯕꯨ ꯍꯥꯏꯕ, ꯍꯤꯌꯥꯡ ꯑꯊꯧꯕ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏ ꯐꯠꯇꯕꯅ ꯑꯣꯜꯂꯕꯅꯤ꯫ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ꯫ ꯅꯪꯁꯤ ꯑꯩꯗꯤ ꯏꯄꯥꯗ ꯄꯥꯈꯠꯂꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯀꯌꯥ ꯊꯣꯏꯅ ꯈꯜꯂꯨꯅꯨ꯫ ꯑꯩꯁꯨ ꯅꯄꯥꯝꯗ ꯃꯔꯛꯇ ꯈꯔ ꯂꯥꯛꯀꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯃꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯑꯍꯜ ꯑꯉꯥꯡ, ꯍꯅꯨ ꯍꯝꯕꯥꯟ ꯂꯣꯏꯅ ꯍꯦꯛꯇ ꯀꯥꯏꯗꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯆꯦꯟꯅꯗꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯌꯨꯝ 5-10 ꯂꯩꯍꯧꯔꯤꯕ ꯑꯁꯤ ꯈꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯐꯔꯦ, ꯅꯪ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯄꯥꯝꯗ ꯊꯤꯜꯂꯒꯦ ꯑꯩꯅ꯫ ꯅꯄꯥꯝꯗ ꯌꯧꯔꯕ ꯀꯥꯟ ꯑꯩꯁꯨ ꯈꯔ ꯄꯥꯎ ꯇꯣꯏꯅ ꯐꯥꯎꯔꯛꯀꯦ, ꯂꯥꯛꯁꯨ ꯂꯥꯛꯀꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯃꯄꯥꯝꯗ ꯊꯤꯜꯂꯨꯔꯦ꯫ ꯃꯆꯥ ꯑꯅꯤꯗꯨꯒ ꯃꯄꯥꯝꯗ ꯊꯤꯜꯂꯨꯔꯦ꯫ ꯇꯁꯦꯡꯕꯃꯛꯇꯤ ꯊꯥꯔꯣꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒ ꯄꯨꯂꯞ ꯂꯩꯃꯤꯟꯅꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯌꯥꯗ꯭ꯔꯦ꯫ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯦ ꯊꯥꯔꯣ, ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯐꯥꯎꯔꯨꯅꯨ꯫ ꯑꯩ ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯃꯥꯏꯕꯤ ꯈꯔ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯐꯖꯅ ꯃꯇꯤꯛ ꯆꯥꯅ ꯌꯦꯡꯊꯣꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯕ ꯀꯥꯟ ꯑꯗꯨꯗ ꯇꯣꯝꯕꯗꯣ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯤꯡ, ꯇꯣꯝꯕ ꯑꯃꯁꯨꯡ ꯁꯟꯖꯣꯏ, ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯎꯔꯤ꯫ ꯑꯍꯜ ꯈꯔꯒ ꯃꯈꯣꯏ ꯑꯅꯤꯒ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯃꯈꯣꯏ 15ꯃꯨꯛ ꯁꯨꯏ꯫ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯈꯨꯔꯥ, ꯍꯟꯗꯛ ꯃꯔꯛ ꯂꯩꯀꯥꯏꯁꯤꯗ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯃꯤ ꯂꯣꯏꯅ ꯍꯦꯛꯇ ꯆꯠꯅꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯇꯣꯃꯥꯜ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯍꯪꯁꯤꯔꯥ? ꯅꯨꯄꯥ ꯑꯍꯜ ꯑꯃꯅ, ꯌꯥꯕꯨꯗꯤ ꯌꯥꯏ ꯍꯥꯏꯕꯕꯨ ꯃꯗꯨꯒꯤ ꯃꯥꯏꯕꯗꯣ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛꯁꯤꯃꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯗꯅ ꯑꯩꯅ ꯅꯍꯥꯟ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯑꯃꯨꯛꯇꯪꯒ ꯍꯪꯉꯒ ꯌꯦꯡꯁꯤꯔꯥ? ꯃꯌꯥꯝꯁꯤꯡ ꯑꯗꯨꯅꯁꯨ ꯍꯪꯂꯒ ꯌꯦꯡꯁꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯛꯂꯦ꯫ ꯇꯣꯝꯕꯅ ꯋꯥ ꯃꯈꯥ ꯇꯥꯅ, ꯍꯣꯏ, ꯑꯩꯁꯨ ꯑꯗꯨꯅ ꯆꯨꯝꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯃꯍꯥꯛꯁꯨ ꯃꯥꯏꯕ ꯑꯃ ꯑꯣꯏꯅ ꯊꯧ ꯑꯁꯤ ꯄꯨꯔꯨꯔꯕꯅꯤꯅ ꯃꯍꯥꯛꯅ ꯈꯪꯂꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯁꯨ ꯈꯜꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯃꯗꯨꯅ ꯌꯥꯔꯦ ꯍꯥꯏꯗꯅ ꯃꯥꯏꯕ ꯇꯣꯃꯥꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯥꯏꯕ ꯇꯣꯃꯥꯜꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯕ ꯇꯣꯃꯥꯜ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯄꯥꯛ ꯊꯣꯔꯛꯇꯦ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯧꯊꯣꯛꯏ꯫ ꯃꯥꯏꯕ ꯇꯣꯃꯥꯜ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯌꯥꯝ, ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯁꯤꯗꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯄꯒ ꯂꯩꯔꯒꯦ? ꯇꯣꯃꯥꯜꯒꯤ ꯋꯥꯍꯪ ꯈꯨꯍꯪ ꯑꯁꯤꯗ ꯃꯌꯥꯝ ꯑꯗꯨ ꯉꯛꯆꯥꯟꯅꯗꯨꯅ ꯌꯦꯡꯅꯩ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯇꯣꯃꯥꯜ, ꯍꯟꯗꯛ ꯃꯔꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯏꯕꯨꯡꯉꯣꯁꯨ ꯎꯕ ꯇꯥꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯃꯅꯤꯗ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯟꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤꯗꯤ ꯈꯨꯔꯥ ꯂꯥꯛꯂꯤꯕꯁꯤꯡ, ꯑꯗꯨꯒ ꯇꯣꯝꯕ ꯅꯪꯁꯨ ꯃꯨꯟꯅ ꯇꯥꯎ, ꯁꯟꯖꯣꯏ ꯅꯪꯁꯨ ꯃꯨꯟꯅ ꯇꯥꯎ꯫ ꯑꯩꯗꯤ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯇꯧꯕꯁꯨ ꯃꯁꯤ ꯍꯩꯁꯨ ꯍꯩꯇꯦ, ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯐꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨꯃꯛꯁꯨ ꯑꯩꯁꯨ ꯈꯪꯗꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤ ꯑꯩꯗꯤ ꯆꯨꯝꯅ ꯈꯛꯇꯪꯒꯤ ꯁꯨꯞꯅꯇꯒꯤ ꯂꯩꯀꯥꯏꯒꯤ ꯃꯥꯡꯊꯣꯡ ꯊꯤꯡꯕ ꯑꯃꯗꯤ ꯃꯤꯒꯤ ꯑꯄꯣꯝ ꯑꯇꯪ ꯐꯍꯟꯕ ꯃꯁꯤ ꯈꯛꯇꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯏꯕꯨꯡꯉꯣꯅ ꯐꯅꯕ ꯀꯔꯤꯅꯣ ꯈꯔ ꯑꯈꯪ ꯑꯍꯩ ꯀꯅꯥ ꯏꯕꯨꯡꯉꯣꯒ ꯈꯪꯅꯕ ꯂꯩꯕꯒꯦ? ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯇꯣꯃꯥꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯈꯨꯔꯥ, ꯑꯗꯨꯃꯗꯤ ꯑꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯊꯥꯏꯅꯉꯥꯏꯒꯤ ꯑꯍꯩꯕ ꯃꯥꯏꯕꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯅꯣꯡꯒꯥꯈ꯭ꯔꯦꯗ꯫ ꯑꯩ ꯏꯊꯟꯇ ꯈꯛꯇ ꯑꯩꯁꯨ ꯀꯕꯛ ꯍꯩꯔꯤꯕꯁꯤ ꯃꯁꯤ ꯈꯛꯇꯃꯛ ꯃꯉꯥꯏꯔꯦ꯫ ꯑꯩꯅ ꯍꯦꯛ ꯂꯩꯇꯕ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯅꯍꯥꯁꯤꯡ ꯑꯁꯤꯁꯨ
Kanagumba amata laigi tingi thau asi amata tauroidri poni. Aisu laigi tingi pot asi khara khajik khangjahubaduna tauri poni. Ataidi kaya thoina akhangba amata yawba nateda. Mayam sing adusu upaya amata leitre. Maiba Tomalgi wafam asida. Maiba Tomalgi wafam aduda makhoi mayam ado Tomalda sumna hairai. Fare ibungo adudi aikhusu yumda yauragi. Handap marak tauriba pumnamak sing asi aikhusu kari haigadabano. Haifam tawfam amata hek khangdre. Ibungo na haite hairabanina atay kana kanano akhang hai khara sutana daba yaroi. Maiba Tomalna fare mayam adudi ngasigidi numisu tasilakadore. Numipu hek taraglabadi khudong thiba kaya maro mama mayok nagadoribani. Ngalingay matam sida yumda yahobana phanida. Mayam singadasu Tomalgi wafam aduda karino haidana khalakle. Adubu wadi makha amata hek tadi mayumda hanakre. Tomba amadi Sanjoy mahaki matu masa singadasu mapam loina thainakhrabaduda Tomba amadi Sanjoy makhoi anigi mayumado Tombagida pulapuna laiminare. Tomba na sumna hairai. Sanjoy ngasai Maiba Tomal na hairapwa wafam ado mahaki wata ado kaino mai tawida nayambadi yamna singnai. Sanjoy na sumna hairai. Hoi ta Tomba aisu yamna singnai. Mahaki wahi wata adudi kaino mai tawida. Aidi asum singnarakli. Mahakna haiti hainaga lotlibasi mahakna tawbaga oiramgadra haina aidi wakhalda khalakli. Tomba na khangdreda mahakna tawribra. Ado mahakna tawba natragasu loisimba phawdi mahaksu hairamba yaida. Aduga mahakna haiti hairibasina karino ai gyamenga amate hek tadi. Sanjoy na wa makha tana mo hairai. Ta Tomba aidi yamna singnaida. Hayang nonganbaga kanano ahiba maiba amutangdi tanaraga yengdragadi aikhusu khudong thiba sadum thingnarabadi mase makha tana khullai kai sida misi minadi soidana muk tholakhigadoribani. Aikhoi khara lehoriba khara tarak hingjariba sisu loina hekta tumna mangba haibadu oigadoribani. Sanjoy gi wafam aduda Tombana nanggi wafam ado mado lale haiba yade. Faresi pothanaba tawrasi saga sisu loirabanina aikhoi pulap puna saminarasi ibani. Asi haidana Sanjoy amadi Tomba saga do pulap saminaduna magi mafam singda pothaba sangnare. Sanjoy na wakhalda sumna khalli. Handak khudong thiba thokliba mayam sing asi tasengna Maiba Tomal na oiramdragadi phai mahak na oiramba tarabadi mahak aikhoi mayam sanglaga khudong thiba soidana nanghankadoribani. Asumna haiduna lairingai pung adusu baro chapsan hek tarakle. Baro taba horaklaba kana sida mayam sing adusu tumin hekta lainai. Khullai kai mayam sing asida yum tanariba sing adusu chemok amata lawkhidre. Mathak thangba saruk asida kwak mayam ama koi pai duna Tomba hoigi makhoigi yumthak thangba saruk adomda ururu laiduna pai. Makholado taba matamda Tomba masada karino haidana khalli. Aduka Sanjoy su tumba amata yadre. Ish kari matawnoda kwak mayam sing asisu yumthak thangba saruk asida hekta laiduna pai. Tomba na khalakpani. Tomba na aibo muktang tholaga yengsira. Tholaga yengba yaba nate ai thawai mangdana sungsoi soidana siganida. Asi hairaga Tomba dasu wakhalda khalli. Ngai haktangi matungda pairamba mayam sing adasu chap hekta lepi. Tomba su masado khara phatharaba matung tumthakre. Sanjoy su masado tumtharage khalli. Adubu tumthabase pang hekta ngamdi. Asumna tawduna lairingai mapan thangba saruk aduda thongado kanagumba miyoi amana thilakle. Thongado thilaklaba kana aduda Tomba dudi nongaina isisina pothakiba matam oibana amata takhidre. Khara thengna tumhauba Sanjoy khaktani makhol singado tariba. Sanjoy su masado uirum sarum tawba horaklaba kana aduda makhol adu tarakpani. Sanjoy masado akitu jungba phaurakle. Aduga kadom thangba saruktagi no khangdi yamna manam namthiba miyoiba amagi apu masagi manam namba horakle. Mataw aduda Sanjoy su karino haidana manam ado mahaksu yamna khan hekta manaton mensinduna khangba haibado oirami. Manam sidi kadaidagi pairapa manam no sibo onthona namthikreda. Asumna haiduna lairingai makhoigi manung thangba saruk adomdadi karigumba amatadi tawba ngamde. Yumthak thangba saruk aduda kanagumba miyoi amana phutokki haidana jinga singado phutokpa khara horakle.
Asumna tawduna lairingai matam aduda karigumba ama lakduna sap hekta lepi. Mataw aduda Sanjoy karino haidana ngakli. Hausing yaktang da koipai paiduna lairamba mayamsing adusu loina hekta phakre. Aduga langlamba mayamsing adusu phakre. Kari karam tawraga pharibano. Haidana wakhalda khalli. Asumna khanduna lairingai mapan thangba sarukta Sanjoy gi nupi Sunita mahaki khonjalda asumna irakhi. Ta Sanjoy, se thongsa amukta hango. Ta Sanjoy thongsa amukta hango. Ai sase kano mi tawre. Tung thangbada hiyanga thawbana su tanarakle. Ai ki thawasa muktang di kallu. Sunita malida. Mani, Sunita natra. Asi hairaga Sanjoy. Sunita ne haidana mahaksu thongtamna thokya haidana tawrai. Sunita gi saklon lauraba hiyanga thawbaduna thonggi mapan tamna thongado. Dong laun hekta thilai. Aduga makha tana hairai. Ta Sanjoy, se thongsa mukta hango. Ta tomboy ki thongsa mukta hango. Ai sase kibana yaraktre. Sanjoy suma sado aphinga phayone sensili. Mahaki nupi makni khanduna. Mahaki nupi makni khanduna mahaksu thongado hangtokya haidan hek tawraklaba kana duda. Yamna kiba phanglaba khonjel amada ngangduna hairai. Tholo. Mafam jaga asida hek tholakpa matamda nangaina sungsoi soidana halagadabani. Thokya haidana hek tawraklaba kana duda Sanjoy gi makhot ado kanagumba amana tap laun hekta pairai. Madu pairakpa matamda Sanjoy gi masado khampre khangi. Sanjoy na Tombana shh nang tamina layu. Mapanta kauribasi nangi nupi nati. La khara thuna changlo. Haidana Sanjoy do khara thuna makhotuna paiduna singsili tombagi makhot aduna. Adubu mapan thangba sarukta lehoribadudi Sunita gi khonjelda thongse muktang hango. Thongse muktang hango. Ai sigadawre haidana masinda susoli. Adumna sonba kaya sing aduda Sunita gi khonjel oina tawrakpaduda Sanjoy su chatke haidan hek tawi. Maduda tombana ai Sanjoy nang aina harisi muna taw. Yunguto mapan thangba sarukta lairibasi nangi nupi Sunita nati. Hauji ahing thenglak matam asida kanana kari maramgidamakta lakadoribano. Yengo muna taw nang sumuna khanduna yengo. Khullai kaisi numidang bu hekta singkhrabadi nongandri phawba kanagumba amata chanaba ngamdabani. Aduga hauji ahing thenglak kana sida nangi nupi mataw karamna lakadoribano. Asumna tawduna lairingai kana duda mapan thangbada lairiba Sunita gi khonjel ado mahaki angangduna yamna kana kappagi khonjel su tarakle. Adumna kappagi khonjel taraklaba kana duda Sanjoy mahaki masado laitafam amata khangdri. Sanjoy na sumna hairai. As tatomba ai bu isasi yamna singnakreda. Sunita do masa sungamkidabani. Madugi su mathakta angangsi yamna kappi. Angangdu su masa ngamkidabani. Ai amuktang thoklaga yengiba. Sanjoy gi wafam aduda tombana. Hai nang bu ngaurabro. Mapanda tawribasi saptra tawribani. Nang kauthokpa yanaba tawriboni. Khullai kai sing aside mi amadi hataba yadre haidana tawriba kumhai ngaktani. Nang nasana bhab tadra. Sanjoy su kona thangda gyan khara lakle. Sanjoy na sungai Tatomba haigumdana aidi ngasai makai bhapu oibu oirudi. Karigumba punaba amana pubagum tawrami. Tatombana khudang ase paidun hek singlaktrabada ai adum sire. Yengo Sanjoy mafam jaga asida lairibasi aigi yumdani. Aigi yum masing asi pali darabani. Adubu yumdagi mapan thoktana akhoi seksin sajina laisi. Haina duna mabani si mapanga amata thoktaba makai lairami. Asum tawdana Sanjoy amadi tomba nonganba phawbada ngaiba haibadoirami. Tawbadabu makhoi gi mamang thangba sarukta lairiba hiyanga thawbo onduna saptra tawrakliba mayam singado makhoi su khangba haibadoirami. Hiyanga thawbo olaba saptra tawrakliba mayam singaduna Sanjoy gi mahaki nupi Sunita gi khonjel amuksa angang kapagi khonjel amuktaw. Aduga kira basaktam kaya marom amasu hena mapan thangba saruk aduda saptra tawrakli. Mataw aduda Sanjoy na as tatomba sidi yamna henjeli. Ai su kitang thuna muktang di karino khara yengbana di pamida. Tombana hairai nongda ngangki sanu. Oja maiba kana no khara aphaba tanaraba matung amuktang di yengthoksi. Haina duna mabani sengai nare. Mabani na ngairaklaba kan nong adu su ngalakle. Nong hek ngan kiba kan ta kana gumba amatagi khonjel ta khitre.
ꯈꯨꯜ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯁꯨꯅꯤꯇꯥꯒꯤ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯁꯥꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏꯁꯨ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯔꯛꯂꯦ꯫ ꯊꯣꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯁꯟꯖꯣꯏꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯇꯥ ꯇꯣꯝꯕ, ꯇꯨ ꯁꯤꯒꯤ ꯖꯨꯔꯤ ꯇꯥꯐꯝꯗ ꯇꯧꯔꯤꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯂꯥꯎ." ꯇꯣꯝꯕꯁꯨ ꯃꯗꯨꯒꯤ ꯃꯐꯝ ꯖꯒꯥꯗꯨꯗ ꯆꯪꯂꯦ꯫ ꯇꯣꯝꯕꯅ ꯆꯪꯂꯕ ꯀꯥꯟ ꯑꯗꯨꯗ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ?" ꯇꯣꯝꯕꯁꯨ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯏꯉꯛ ꯉꯛꯂꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯁꯥꯗꯣꯡ ꯎꯟꯁꯥ ꯃꯁꯦ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯃꯪꯒꯣꯜꯒꯤ ꯖꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯎꯔꯛꯂꯦ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯇꯣꯝꯕꯗꯤ ꯃꯁꯥꯗꯣ ꯉꯛꯁꯔꯦ꯫ ꯑꯁꯤꯗꯒꯤ ꯑꯣꯏꯕ ꯇꯥꯔꯦꯗꯅ ꯉꯔꯥꯡ ꯃꯅꯝ ꯅꯝꯊꯤꯕ ꯌꯥꯝꯅ ꯅꯝꯈꯤꯕꯗꯣ꯫ ꯑꯁ, ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦꯗ ꯍꯥꯏꯗꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯈꯨꯜꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯄꯨꯜꯂꯤ꯫ ꯇꯣꯝꯕ ꯑꯃꯁꯨꯡ ꯁꯟꯖꯣꯏ ꯌꯥꯎꯏ꯫ ꯃꯈꯣꯏꯁꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯇꯧꯗꯨꯅ ꯄꯨꯂꯞ ꯇꯥꯟꯅꯔꯦ꯫ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗꯤ ꯈꯔ ꯃꯈꯩꯗꯤ ꯃꯥꯏꯕ ꯊꯤꯕꯁꯤ ꯋꯥꯔꯅꯤ꯫ ꯃꯥꯏꯕ ꯑꯃ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯀꯥꯟꯅꯗꯦ꯫ ꯁꯟꯖꯣꯏ, ꯇꯣꯝꯕ, ꯅꯕꯥꯅꯤꯅ ꯈꯔ ꯅꯍꯥ ꯍꯥꯏꯕꯗꯨ ꯊꯣꯛꯂꯤ꯫ ꯑꯗꯨꯅ ꯌꯦꯡꯉꯨ, ꯂꯩꯀꯥꯏ ꯑꯃ ꯀꯥꯜꯂꯕ ꯃꯇꯨꯡ ꯑꯅꯤꯁꯨꯕ ꯂꯩꯀꯥꯏꯗꯣ ꯃꯗꯨꯗ ꯃꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯤ꯫ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯅꯕꯥꯅꯤꯅ ꯌꯦꯡꯊꯣꯛꯎꯒꯦꯔꯥ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯃꯔꯝꯗ?" ꯇꯣꯝꯕ ꯑꯃꯁꯨꯡ ꯁꯟꯖꯣꯏ ꯃꯕꯥꯅꯤꯗꯨꯁꯨ ꯌꯥꯔꯦ꯫ ꯁꯟꯖꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯗꯣ ꯀꯀꯥ, ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯑꯣꯏꯅ ꯆꯠꯄꯅ ꯐꯔꯣꯏꯗ꯭ꯔꯥ?" "ꯑꯗꯨꯁꯨ ꯌꯥꯏ, ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 10ꯁꯨ ꯇꯥꯕꯗ ꯉꯥꯏꯔꯤ꯫ ꯅꯕꯥꯅꯤ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯌꯦꯡꯉꯨꯒꯦ ꯍꯥꯏꯕ꯭ꯔꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯆꯠꯂꯨꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯦ꯫ ꯃꯕꯥꯅꯤꯁꯨ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ, ꯇꯣꯃꯥꯜꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯈꯪꯈꯤꯗꯧꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯁꯥꯗ ꯀꯤꯕ ꯐꯥꯎꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯀꯥꯟ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥꯅ ꯁꯣꯜꯂꯤ꯫ ꯃꯈꯣꯏꯅ ꯃꯥꯏꯕ ꯑꯇꯣꯞꯄ ꯑꯃꯗ ꯌꯦꯡꯈ꯭ꯔꯕꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯒꯅꯤꯗ꯫ ꯐꯔꯦ, ꯑꯩꯁꯨ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯈꯣꯏ ꯇꯨꯝꯅ ꯑꯩꯁꯨ ꯍꯥꯠꯄ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯅ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯈꯣꯏ ꯇꯨꯝꯅ ꯍꯥꯠꯀꯦ ꯍꯥꯏꯕ ꯑꯃ ꯈꯟꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯇꯣꯝꯕ ꯑꯃꯗꯤ ꯁꯟꯖꯣꯏ ꯃꯈꯣꯏ ꯂꯩꯀꯥꯏꯁꯤ ꯍꯦꯟꯗꯣꯔꯛꯂꯕ ꯀꯥꯟ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯑꯃꯁꯨ ꯍꯦꯟꯗꯣꯔꯛꯂꯦ꯫ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗꯣ ꯂꯥꯜꯂꯒ ꯂꯥꯛꯂꯕ ꯀꯥꯟ ꯃꯥꯏꯕ ꯂꯩꯔꯤꯕ ꯂꯩꯀꯥꯏꯁꯤ ꯂꯥꯛꯂꯦ꯫ ꯍꯪꯗꯅ ꯂꯥꯛꯂꯦ꯫ ꯃꯥꯏꯕꯗꯨꯒꯤ ꯃꯌꯨꯝ ꯇꯥꯟꯅ ꯂꯥꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯥꯏꯕꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯕ ꯀꯥꯟ ꯑꯗꯨꯗ ꯃꯕꯥꯅꯤꯗꯨ ꯈꯔ ꯃꯈꯩꯗꯤ ꯍꯔꯥꯎꯏ꯫ "ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯏꯄꯨ ꯃꯥꯏꯕꯒ ꯂꯩꯕ꯭ꯔꯣ? ꯌꯨꯝꯁꯤꯕꯨ ꯃꯥꯏꯕ ꯂꯩꯕ꯭ꯔꯣ?" ꯑꯗꯨꯝꯅ ꯀꯧꯔꯛꯂꯕ ꯀꯥꯟ ꯃꯥꯏꯕ ꯁꯦꯂꯣꯡ ꯑꯗꯨ ꯊꯣꯔꯛꯂꯦ꯫ ꯃꯥꯏꯕ ꯁꯦꯂꯣꯡ ꯃꯈꯣꯜ ꯈꯔ ꯇꯞꯅ, "ꯏꯕꯨꯡꯉꯣ ꯑꯅꯤꯗꯤ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯦ? ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ?" ꯃꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯅꯤꯗꯣ ꯈꯔ ꯃꯈꯩꯁꯨ ꯍꯔꯥꯎꯖꯔꯦ꯫ ꯈꯔ ꯊꯨꯅ ꯀꯥꯈꯠꯂꯛꯂꯦ꯫ "ꯁꯦ ꯁꯤꯗꯩꯁꯤꯗ ꯐꯝꯃꯨ ꯂꯥꯎꯁꯤ, ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ." ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯃꯥꯡꯒꯣꯜ ꯇꯝꯅ ꯀꯥꯈꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯈꯨꯜ ꯑꯗꯨꯗ ꯊꯣꯛꯄ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯀꯥꯟ ꯑꯗꯨꯗ ꯃꯥꯏꯕ ꯁꯦꯂꯣꯡꯅ, "ꯅꯈꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗꯤ ꯑꯣꯟꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯗ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝꯅ ꯅꯪꯂꯦꯗꯅ꯫ ꯑꯩ ꯑꯃꯨꯛꯇꯪ ꯀꯨꯞꯊꯅ ꯌꯦꯡꯒꯦ" ꯍꯥꯏꯗꯅ ꯃꯥꯏꯕ ꯁꯦꯂꯣꯡ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯕ ꯀꯥꯟ ꯑꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯪꯂꯦ꯫ ꯃꯥꯏꯕ ꯁꯦꯂꯣꯡꯅ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯨ, ꯊꯧꯗꯣꯛ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯤꯅ ꯂꯥꯛꯂꯒ ꯇꯧꯕ ꯅꯠꯇꯦ, ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯁꯣꯏꯗꯅ ꯇꯧꯕꯅꯤ꯫ ꯑꯩꯅ ꯁꯨꯝ ꯀꯨꯞꯊꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯃꯥꯏꯕ ꯑꯃ ꯂꯩ꯫ ꯃꯥꯏꯕꯁꯤꯅ ꯅꯈꯣꯏꯒꯤ ꯆꯥꯌꯦꯡ ꯑꯃ ꯇꯧꯒꯦ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯆꯥꯌꯦꯡ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯁꯥꯗ ꯌꯥꯝꯅ ꯇꯧꯅꯤꯡꯅ ꯇꯧꯈꯤꯕꯅꯤ꯫ ꯆꯥꯌꯦꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯂꯦ꯫ ꯑꯗꯨꯒ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯣꯟꯖꯅ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯕ ꯍꯥꯏꯕꯗꯣ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯄꯥꯝꯃꯤ." ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯟꯖꯣꯏ ꯑꯃꯗꯤ ꯇꯣꯝꯕ ꯃꯃꯤꯠ ꯀꯨꯞꯇꯨꯅ ꯌꯦꯡꯅꯩ꯫ ꯃꯕꯥꯅꯤꯁꯤ ꯌꯦꯡꯅꯩ, ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯛꯂꯦ꯫ "ꯑꯣꯖꯥ ꯃꯥꯏꯕ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯃꯈꯩꯗꯒꯤ ꯁꯨꯝ ꯈꯜꯂꯨꯔꯤꯕꯁꯤꯗꯤ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯪꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯋꯥꯉꯥꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯉꯁꯤꯃꯛꯁꯨ ꯃꯍꯥꯛꯅ ꯅꯈꯣꯏ ꯂꯣꯏꯅ ꯇꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯗ ꯍꯥꯠꯀꯦ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯅꯈꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝꯁꯤꯡ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯣꯏ." "ꯑꯣꯖꯥ,
ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯥꯟꯅꯕꯗꯣ ꯂꯣꯏꯁꯤꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯥꯡꯒꯗꯧꯔꯤꯕ꯭ꯔꯥ? ꯇꯣꯝꯕꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯅꯤ꯫ ꯁꯦꯂꯨꯡꯅ ꯃꯈꯥ ꯇꯥꯅ, ꯍꯣꯏ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯍꯥꯠꯇꯣꯛꯂꯕ ꯀꯥꯟꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯗ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯁꯟꯖꯣꯏ ꯑꯃꯗꯤ ꯇꯣꯝꯕ ꯃꯁꯥꯗꯣ ꯉꯛꯅ ꯌꯦꯡꯅꯩ꯫ ꯑꯗꯨꯒ ꯁꯟꯖꯣꯏꯅ ꯍꯥꯏꯔꯛꯏ, ꯑꯣꯖꯥ ꯃꯥꯏꯕ, ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯣ? ꯌꯦꯡꯉꯣ, ꯑꯩꯁꯨ ꯅꯈꯣꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯔ ꯃꯈꯩꯗꯤ ꯈꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯅꯕꯥꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯐꯝꯂꯝꯃꯨ, ꯑꯩ ꯏꯃꯨꯡꯗ ꯑꯃꯨꯛꯇꯪ ꯆꯪꯂꯨꯒꯦ ꯍꯥꯏꯗꯅ ꯁꯦꯂꯨꯡ ꯑꯗꯣ ꯏꯃꯨꯡ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯥꯡ ꯑꯃ ꯄꯨꯊꯣꯔꯛꯂꯦ꯫ ꯊꯥꯡ ꯑꯁꯤ ꯐꯤꯅ ꯐꯖꯅ ꯌꯦꯠꯇꯨꯅ ꯊꯝꯃꯤ꯫ ꯊꯥꯡ ꯑꯗꯨ ꯄꯨꯊꯣꯔꯛꯂꯕ ꯀꯥꯟ ꯁꯦꯂꯨꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯣ ꯏꯆꯥꯁꯥ, ꯁꯤꯒꯤ ꯊꯥꯡ ꯑꯁꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯃꯠꯇ ꯆꯪꯕ ꯉꯝꯗ꯭ꯔꯕ ꯊꯥꯡꯅꯤ꯫ ꯃꯁꯤꯒꯤ ꯊꯥꯡ ꯑꯁꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕ ꯂꯥꯏꯅ ꯄꯥꯏꯔꯝꯕ ꯊꯥꯡꯅꯤ꯫ ꯃꯁꯤꯕꯨ ꯍꯦꯛ ꯄꯥꯏꯈ꯭ꯔꯕ ꯊꯥꯡ ꯑꯁꯤꯕꯨ ꯄꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯊꯣꯛꯂꯣꯏ꯫ ꯃꯁꯤꯒꯤ ꯊꯥꯡ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯐꯠꯇ꯭ꯔꯕ ꯃꯥꯏꯕꯗꯣ ꯃꯗꯨ ꯊꯤꯜꯂꯒ ꯍꯥꯠꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯕ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯁꯨ ꯊꯥꯡ ꯑꯁꯤꯅ ꯃꯊꯧ ꯃꯉꯝꯁꯤꯡ ꯑꯗꯣ ꯄꯥꯡꯊꯣꯛꯄ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯊꯥꯡ ꯑꯁꯤꯅ ꯊꯤꯜꯂꯕ ꯃꯇꯨꯡ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯃꯗꯨꯁꯨ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯂꯥꯛꯀꯅꯤ꯫ ꯁꯤ ꯊꯥꯡ ꯑꯁꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥ ꯄꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ, ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯗꯨꯝ ꯄꯥꯏꯗꯨꯅ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣꯗ꯫ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯊꯥꯡ ꯂꯥꯏꯑꯣꯏꯔꯕ ꯊꯥꯡ ꯑꯁꯤ ꯄꯥꯏꯕꯒꯤ ꯏꯇꯤ ꯏꯒꯨꯟ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯗꯨꯝ ꯄꯥꯏꯗꯨꯅ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯂꯥꯏ ꯁꯥꯟꯅꯕꯗꯣ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯤ ꯇꯥꯍꯟꯕ ꯍꯥꯏꯕꯗꯣ ꯑꯣꯖꯥꯅ ꯑꯃꯨꯛꯇꯪꯗꯤ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯁꯟꯖꯣꯏ ꯑꯃꯗꯤ ꯇꯣꯝꯕ ꯈꯨꯔꯝꯃꯤ꯫ ꯁꯦꯂꯨꯡꯅ, ꯑꯣ, ꯐꯔꯦꯁꯦ, ꯑꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯃꯗꯨꯗ ꯂꯥꯛꯂꯒꯦ, ꯑꯗꯨꯒ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯄꯨꯂꯞ ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯁꯦꯂꯨꯡ ꯑꯗꯨꯁꯨ ꯂꯩꯍꯧꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯌꯨꯝꯗ ꯂꯥꯛꯂꯕ ꯀꯥꯟ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯌꯨꯝ ꯑꯃꯗ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯉꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡ ꯑꯗꯨ ꯂꯥꯛꯂꯦ꯫ ꯁꯦꯂꯨꯡꯅ ꯂꯥꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯩꯐꯝ ꯑꯗꯨ ꯃꯗꯨ ꯇꯥꯅ ꯂꯥꯛꯂꯦ꯫ ꯁꯦꯂꯨꯡꯗꯤ ꯃꯥꯏꯕꯅꯤꯅ ꯈꯪꯂꯦ꯫ ꯑꯗꯨꯒ ꯇꯧꯒꯗꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯁꯨ ꯂꯣꯏꯅ ꯍꯥꯏꯔꯦ꯫ ꯅꯨꯃꯤꯠꯇꯨꯗ ꯄꯥꯏꯒꯗꯕ ꯊꯥꯡ ꯑꯗꯣ ꯀꯕꯣꯛ ꯍꯩꯔꯥ ꯈꯔ ꯀꯠꯇꯨꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯨꯖꯥ ꯈꯔ ꯇꯧꯔꯝꯃꯤ꯫ ꯊꯥꯡ ꯑꯗꯣ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯊꯥꯡꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11:30 ꯇꯥꯔꯛꯂꯕ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯡ ꯑꯗꯨ ꯄꯨꯖꯥ ꯇꯧꯕꯅꯤ꯫ ꯊꯥꯡ ꯑꯗꯨꯗꯒꯤ ꯀꯥꯞꯊꯣꯔꯛꯂꯤꯕ ꯃꯉꯥꯜꯁꯤꯡ ꯑꯗꯣ ꯄꯨꯡꯉꯥꯟ ꯍꯦꯛꯇ ꯉꯥꯜꯂꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯃꯤꯠ ꯍꯦꯛꯇ ꯊꯛꯏ꯫ ꯃꯥꯏꯕ ꯁꯦꯂꯨꯡꯅ ꯄꯥꯏꯈꯠꯂꯕ ꯀꯥꯟ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯣ, ꯑꯗꯨꯗꯤ ꯊꯥꯡ ꯑꯁꯤ ꯑꯩ ꯄꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯒꯦ, ꯑꯗꯨꯒ ꯐꯠꯇ꯭ꯔꯕ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯑꯩ ꯂꯥꯟꯊꯦꯡꯅꯔꯨꯒꯦ꯫ ꯁꯦꯂꯨꯡꯁꯨ ꯈꯨꯄꯥꯏ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯂꯕ ꯀꯥꯟ ꯂꯝꯕꯤꯗꯨ ꯄꯨꯡꯉꯥꯟ ꯍꯦꯛꯇ ꯉꯥꯜꯂꯤ꯫ ꯑꯗꯨꯒ ꯊꯥꯡ ꯑꯗꯨ ꯃꯉꯥꯜ ꯈꯔ ꯃꯨꯠꯊꯔꯛꯂꯤ꯫ ꯃꯉꯥꯜ ꯃꯨꯠꯊꯔꯛꯄ ꯀꯥꯟ ꯑꯗꯨꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯃꯥꯏꯕ ꯁꯦꯂꯨꯡꯁꯨ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇ ꯑꯗꯨꯝ ꯂꯥꯛꯏ꯫ ꯃꯥꯏꯕ ꯇꯣꯃꯥꯜꯁꯨ ꯑꯁꯨꯝꯗꯅ ꯀꯝꯗꯧꯔꯤ꯫ ꯃꯍꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯧꯔꯦ꯫ ꯑꯗꯨꯒ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯕ ꯅꯨꯄꯤ ꯃꯆꯥ ꯄꯨꯁꯄꯥ ꯑꯗꯨꯁꯨ ꯀꯧꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯄꯨꯁꯄꯥ ꯑꯗꯣ ꯂꯝꯖꯤꯡꯗꯨꯅ ꯂꯥꯛꯂꯦ꯫ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯕ ꯄꯨꯁꯄꯥ ꯑꯗꯣ ꯂꯝꯖꯤꯡꯗꯨꯅ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯥꯏꯕ ꯁꯦꯂꯨꯡꯒꯤ ꯃꯅꯥꯛ ꯇꯥꯅ ꯂꯥꯛꯂꯦ꯫ ꯃꯥꯏꯕ ꯁꯦꯂꯨꯡꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯣ ꯈꯔ ꯃꯌꯥꯛ ꯆꯝꯊꯔꯛꯂꯕ ꯀꯥꯟ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯗꯅ ꯇꯣꯃꯥꯜꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯊꯥꯡ ꯑꯗꯨꯒꯤ ꯃꯌꯥꯛ ꯑꯗꯣ ꯈꯔ ꯍꯟꯊꯔꯛꯄꯅꯤ꯫ ꯃꯥꯏꯕ ꯁꯦꯂꯨꯡꯁꯨ ꯈꯪꯂꯦ꯫ ꯑꯣ, ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤ ꯅꯪꯅ ꯃꯌꯥꯛ ꯆꯝꯅꯕ ꯀꯔꯤꯅꯣ ꯌꯥꯝꯅ ꯇꯧꯔꯕ? ꯐꯩ, ꯑꯩꯅꯁꯨ ꯀꯔꯝ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯅꯃꯤꯠ ꯊꯠꯅ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯗꯅ ꯃꯥꯏꯕ ꯁꯦꯂꯨꯡ ꯑꯗꯣ ꯃꯆꯤꯟꯗ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯤ꯫ ꯑꯁꯨꯝ ꯉꯪꯗꯨꯅ ꯆꯦꯜꯂꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯍꯧꯗꯣꯡ ꯃꯌꯥꯝ ꯑꯃꯅꯁꯨ ꯈꯣꯡꯕꯒꯨꯝꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯏ꯫ ꯃꯥꯏꯕ ꯁꯦꯂꯨꯡꯒꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏꯒꯤ ꯇꯥꯟꯖꯥꯗꯨꯗ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯕ ꯄꯨꯁꯄꯥ ꯑꯗꯣ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯁꯦꯂꯨꯡꯁꯨ ꯃꯆꯤꯟꯗ ꯌꯥꯝꯅ ꯁꯣꯜꯂꯕ ꯀꯥꯟ ꯊꯥꯡ ꯑꯗꯣ ꯍꯥꯟꯅꯒꯨꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯁꯨ ꯃꯆꯤꯟꯗ ꯆꯥꯔꯒꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯉꯪꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯦ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯆꯥꯅ ꯃꯥꯏꯕ ꯁꯦꯂꯨꯡꯅ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯊꯥꯡꯅ ꯆꯥꯛ ꯂꯥꯎꯅ ꯍꯦꯛꯇ ꯊꯤꯟꯖꯤꯜꯂꯤ꯫ ꯃꯗꯨꯗ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯝꯕ ꯄꯨꯁꯄꯥ
mahaki karum tauramba sabana do hekta kathikpagumna masado pereng chungi thang adugi maingal aduda atai saroi ngaroi masa sing adusu loin hekta mangkhirami saroi ngaroi mayam sing adu mangkhraba kan aduda yamna wana hiang athawado makok ka masaga tongan ta aduna siba haibado iri thang adugi matik mayaina hiang athawbo olabo Puspado mafam aduda hanagi mataukumna dumak siduna tari Puspa gi asi baksang adu yenglaba kan selungna sum hairai oh khangu thakta punsi tengkhraba nangbu maiba tomal phat khidraba maiba sina khulai ka sida hekta goro launa khabai khara sana hekta otpa maiba tomal nang nungai gani ai laklawadi nang nathau mangam sungsoi soidana aina puloi birani aina haidana maiba tomal gi mayum tana selung adu satkare tomal gi yumde yauraba matungda maiba selungna mahaki thong ado kakhairaba kana duda maiba tomal su laige tingi khara khoram laba matung makuta thangsang ama su bairami thangsang aduna kari no mabani khara yang khainare tomal su aroiba hatlage haidana tawi aduga selung su angamba mati ma thauna sing adu puthok tuna yang khainarakle tomal di khara naha oiri adubu maiba selung di masado khara ahal oirakpaduda mapangal di khara halle adubu maiba selung su araiba natte thainangai gi ariba maiba nina mahaki haija singjaba mayam sing aduna tawduna tomal gi mabuk aduda thangna thinjingkhre tomal su upai amata leitre mahakna solamba laison mayam sing ado loina sonba horai adubu tomal gi mabuk aduda hanjin thangna satna thilli amaiba selungna maiba tomal ado khudak aduda thawai mangle asuna thawai manglaba kana aduda khulai kai du su isik pa haiba domo oirakle ngai haktangi matungda khulai kai sida hana pairamdabu usek mayam sing ado tapna paiba horakle usek wayagi makhol tarak khidraba kuirabani makhoi khara lehoriba sing adu su tomal gi mayum tana lakle selungna tomal gi mabukta thinduna halibado makhoi su ure makhoi mayam sangduna harauba haibado oirami selungba awangba thakta thangali thagatana nongalaklaba kandadi kasu thuidokpa amata hek tawkhidre maiba selunggi asiba hakchang amadi mathau mangam matik chana pangthokhidraba Puspado phajana mathau mangam sing pangthokre khulai kai gi miyo sing adu su tapna laktuna hanagi matagum khulai kai do yamna tangdu laitan hingle maiba selungbu mayam sangdun hekta thagatne asum tawdana khulai kai du su hanagi matagum ingna sikna laire adubu maiba tomal gi mayum madudi mayam sangna thugai khare asum tawdana khoi saunaraba mayam sing aduna maiba tomal bu hetta tinsi sinaba haiba doirami sikhrabasu masigi matung kaisu thuidokpa amata su tawrakhidre hanagi matagum khungkang asi ingna singna dumak nungai yai phana laiba haiba do aikirami wari ase matang asida losinjari karigumba wari ase nungai birabadi like amadi subscribe share tawbiramo haiduna haijari phare mayam adudi wari ase matang asida lojarabani na ngasigi oina di kaina naba yathani jari mathangi wari da mohna thengnarasi